RK Rasmani Simha. Pongi designation se kamaina haijauge. Ai ji oja oiramni. Ada hojiki temple board sigi oina temple board sigi president oina president leizari hojiki. Hoi ada pong akoina hojik amuk khangjaning base akoigi Brazamai haibase akoigi magi matang se asigi matang da haibi ado nithau pali matamda masi Yaoshang ngai ba kumbai asi
ꯍꯤꯟꯗꯨꯒꯤꯔꯣꯝꯗ ꯆꯤꯡꯈꯠꯂꯒ ꯄꯥꯡꯊꯣꯛꯈꯤ ꯑꯁꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥ ꯇꯣꯉꯥꯟꯕ ꯑꯃ ꯂꯩꯈ꯭ꯔꯦ ꯀꯣ ꯑꯗꯨꯅ ꯅꯤꯡꯊꯧ ꯄꯥꯟꯕ ꯃꯇꯝꯗ ꯃꯁꯤ ꯄꯥꯡꯊꯣꯛꯂꯛꯄꯅꯤ ꯄꯥꯡꯊꯣꯛꯂꯛꯏꯕꯁꯦ ꯃꯁꯤ ꯁꯣꯛ ꯇꯥꯔꯤꯛꯀꯤ ꯈꯪꯗ꯭ꯔꯦ ꯀꯨꯏꯔꯦ ꯑꯩꯈꯣꯏꯅ ꯈꯪꯕꯗꯩ ꯑꯗ ꯌꯥꯎꯁꯪꯁꯤ ꯃꯌꯥꯝ ꯃꯃꯥꯡꯉꯩꯗ ꯇꯧꯕꯗꯤ ꯐꯖꯕ ꯂꯣꯟ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯗꯦ ꯋꯥꯁꯦ ꯃꯤꯉꯣꯟꯗꯒꯤ ꯅꯤꯔꯒ ꯀꯣ ꯂꯣꯟꯅꯁꯨ ꯌꯥꯜꯂꯦ ꯑꯗꯨ ꯇꯧꯔꯦꯒ ꯌꯥꯎꯁꯪꯁꯤ ꯁꯥꯔꯒ ꯄꯥꯡꯊꯣꯛꯄꯅꯤ ꯌꯥꯎꯁꯪ ꯄꯥꯡꯊꯣꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯎꯁꯪꯁꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 5ꯒ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯌꯥꯎꯁꯪ ꯃꯩ ꯊꯥꯔꯦ ꯊꯥꯔ ꯃꯇꯨꯡꯗ ꯃꯁꯤ ꯌꯨꯝꯗ ꯆꯪꯗꯅ ꯑꯉꯥꯡꯁꯤꯡꯁꯤꯅ ꯅꯥꯀꯠ ꯊꯦꯡꯕ ꯍꯥꯏꯅ ꯄꯩꯁꯥ ꯅꯤꯕ ꯄꯩꯁꯥ ꯄꯤ ꯀꯣ ꯑꯃꯇꯪ ꯈꯦꯟꯅꯕ ꯑꯃꯇꯪ ꯍꯥꯞꯆꯟꯒꯦ ꯀꯣ ꯃꯁꯤ ꯑꯩꯅ ꯗꯤꯜꯂꯤꯗ ꯂꯩꯔꯤꯅꯦꯕ ꯌꯥꯎꯁꯪ ꯅꯨꯃꯤꯠꯁꯦ ꯃꯣꯏꯒꯤꯗꯤ ꯃꯥꯏ ꯃꯄꯥꯗ ꯁꯤꯡ ꯑꯀꯪꯕꯁꯦ ꯄꯩꯔꯒ ꯊꯥꯏ ꯍꯣꯂꯤꯀꯥ ꯃꯩ ꯍꯣꯂꯤꯀꯥ ꯑꯗ ꯃꯩ ꯊꯥꯔꯒ ꯍꯣꯂꯤ ꯍꯣꯅ ꯄꯪꯂꯥꯎꯗ ꯂꯥꯎꯏ ꯑꯗꯨꯅ ꯂꯣꯏꯔꯦ ꯃꯣꯏ ꯌꯥꯎꯁꯪ ꯑꯗꯨ ꯑꯩꯅ ꯑꯩꯈꯣꯏꯒꯤꯁꯤ ꯋꯥꯔꯤ ꯇꯧꯋꯦꯕ ꯑꯁ ꯑꯪꯀꯜ ꯅꯣꯏꯗꯨꯅ ꯐꯖꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯜꯂꯦ ꯍꯥꯏ ꯐꯖꯕ ꯇꯥꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯃꯩ ꯊꯥꯔ ꯃꯇꯨꯡꯗ ꯑꯉꯥꯡꯁꯤꯡꯅ ꯍꯔꯥꯎꯅꯕ ꯌꯥꯎꯁꯪ ꯀꯨꯝꯍꯩꯁꯤꯗꯤ ꯆꯍꯤꯒꯤ ꯆꯠꯅꯔꯛꯄ ꯑꯣꯏꯅ ꯅꯥꯀꯠ ꯊꯦꯡꯕ ꯂꯥꯛꯄ ꯑꯅꯧꯕ ꯑꯃ ꯄꯤꯗꯅ ꯑꯉꯥꯡꯁꯤꯡꯅ ꯅꯨꯡꯉꯥꯏꯔꯣꯒ ꯍꯥꯏꯅ ꯂꯥꯎꯖꯒꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏ ꯀꯣ ꯑꯗꯨꯅ ꯃꯩ ꯊꯥꯔ ꯃꯇꯨꯡꯗ ꯅꯨꯄꯤ ꯂꯥꯛꯄꯤ ꯇꯧꯏ ꯅꯨꯄꯤ ꯂꯥꯛꯄꯤꯁꯦ ꯑꯌꯨꯛꯇ ꯇꯧꯔꯦ ꯑꯌꯨꯛꯇ ꯇꯧꯔꯦ ꯍꯥꯏꯔꯒ ꯃꯁꯤ ꯍꯧꯖꯤꯛ ꯉꯁꯤꯁꯦ ꯃꯩ ꯊꯥ ꯃꯇꯨꯡ ꯅꯤꯅꯤ ꯆꯟꯕꯗ ꯑꯩꯈꯣꯏꯒꯤ ꯀꯣꯅꯨꯡꯗ ꯍꯣꯂꯤ ꯀꯥꯒꯗꯧꯔꯤꯕꯅꯤ ꯕꯤꯖꯣꯏ ꯒꯣꯕꯤꯟꯗꯅ ꯕꯤꯖꯣꯏ ꯒꯣꯕꯤꯟꯗ ꯍꯣꯂꯤꯁꯦ ꯑꯗꯣ ꯕꯤꯖꯣꯏ ꯒꯣꯕꯤꯟꯗ ꯍꯣꯂꯤꯁꯤ ꯀꯥꯕꯁꯤꯗ ꯍꯣꯂꯤ ꯕꯣꯜ ꯌꯥꯝ ꯁꯛꯑꯦ ꯀꯣ ꯁꯛꯑꯒ ꯂꯣꯏꯔꯝꯗꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯖꯃꯥꯏꯁꯤ ꯍꯣꯂꯤ ꯁꯥꯟꯅꯔꯦ ꯀꯣ ꯑꯗꯣ ꯕꯖꯃꯥꯏꯁꯤ ꯍꯣꯂꯤ ꯁꯥꯟꯅꯒꯗꯧꯔꯤꯕꯅꯤ ꯑꯗꯣ ꯃꯁꯤ ꯁꯥꯟꯅꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯕꯖꯃꯥꯏꯁꯦ ꯃꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯗ ꯕꯖꯃꯥꯏꯁꯦ ꯀꯨꯝꯍꯩ ꯁꯦꯂꯥꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯏꯕꯧ ꯑꯅꯤꯗ ꯁꯥꯁꯤꯅ ꯃꯁꯤ ꯍꯤꯟꯗꯨꯒꯤꯁꯤ ꯊꯥꯏꯅ ꯆꯠꯅꯔꯝꯕꯗꯣ ꯃꯗꯨ ꯍꯤꯟꯗꯨꯔꯣꯝꯗ ꯆꯤꯡꯈꯠꯂꯒ ꯑꯅꯤꯁꯤ ꯇꯤꯟꯅꯕ ꯌꯥꯅꯕ ꯍꯥꯏꯅ ꯀꯣ ꯑꯅꯤꯁꯤ ꯇꯤꯟꯅꯕ ꯌꯥꯅꯕ ꯍꯥꯏꯅ ꯂꯧꯁꯟꯗꯨꯅ ꯁꯥꯟꯅꯔꯤꯕꯁꯤ ꯕꯖꯃꯥꯏꯁꯤꯅ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯤꯅ ꯃꯥꯏ ꯉꯝꯖꯕ ꯖꯒꯣꯏ ꯈꯨꯊꯦꯛ ꯇꯧꯗꯨꯅ ꯂꯩꯃꯥꯡꯗ ꯀꯠꯂꯦ ꯀꯠꯂꯕ ꯃꯇꯨꯡꯗ ꯀꯩꯅꯣꯁꯤ ꯃꯥꯟꯇꯣꯞ ꯃꯌꯥꯏꯁꯤꯗ ꯏꯁꯩ ꯁꯛꯇꯅ ꯈꯣꯠꯇꯅ ꯇꯧꯏ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯁꯤ ꯉꯁꯥꯏꯒꯤ ꯅꯨꯄꯥꯁꯤꯡꯁꯤꯅ ꯕ꯭ꯔꯖꯕꯥꯁꯤꯁꯤꯡꯁꯤꯅ ꯇꯧꯗꯅ ꯍꯣꯂꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯂꯪꯅꯔꯤꯕꯁꯤ ꯃꯣꯏꯁꯤꯡꯁꯤ ꯁꯥꯎꯍꯜꯂꯦꯒ ꯃꯣꯏꯁꯤ ꯇꯥꯟꯅꯗꯅ ꯐꯨꯕꯗꯣ ꯃꯗꯨ ꯀꯨꯝꯍꯩ ꯑꯣꯏꯅ ꯅꯤꯡꯊꯧꯅ ꯌꯦꯡꯉꯤ ꯑꯗ ꯖꯒꯣꯏꯒ ꯁꯥꯕ ꯂꯣꯏꯔꯦꯒ ꯃꯣꯏꯁꯤ ꯉꯁꯥꯏꯒꯤ ꯕ꯭ꯔꯖꯕꯥꯁꯤꯁꯤꯡꯅ ꯖꯒꯣꯏ ꯁꯥꯗꯅ ꯃꯣꯏ ꯙꯨꯂꯣꯒ ꯌꯩꯗꯅ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯇꯧꯔꯦꯒ ꯃꯣꯏꯁꯤ ꯂꯪꯅꯕꯗꯒꯤꯗꯤ ꯃꯣꯏꯁꯤ ꯁꯥꯎꯗꯅ ꯆꯩꯁꯤ ꯃꯥ ꯄꯥꯏꯔꯤꯕ ꯆꯩꯗꯨꯅ ꯇꯥꯅ ꯀꯜꯂꯦ ꯇꯥꯟꯅꯗꯅ ꯀꯟꯕꯁꯦ ꯊꯑꯣꯏꯅꯁꯨ ꯀꯜꯍꯟꯕ ꯌꯥꯎꯏ ꯃꯁꯤ ꯄꯥꯞ ꯄꯣꯛꯏ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯁꯅꯥꯄꯂꯥ ꯍꯥꯏꯕ ꯑꯃ ꯂꯩ ꯅꯤꯡꯊꯧꯒꯤ ꯑꯣꯏꯕ ꯅꯥꯄꯨ ꯉꯥꯛ ꯁꯦꯠꯄ ꯃꯣꯏꯁꯤ ꯅꯤꯡꯊꯧꯅ ꯕꯖꯃꯥꯏꯁꯤꯅ ꯆꯩ ꯀꯜꯂꯛꯄꯗꯒꯤ ꯉꯥꯛꯊꯣꯛꯆꯔꯕ ꯅꯣꯏꯁꯨ ꯆꯩꯔꯣꯡ ꯑꯃ ꯄꯥꯏꯌꯣꯅ ꯆꯩꯔꯣꯡꯁꯤ ꯄꯥꯏꯍꯜꯂꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯆꯩꯔꯣꯡ ꯄꯥꯏꯕꯗꯨ ꯄꯥꯏꯍꯟꯈꯤꯗ꯭ꯔꯦ ꯑꯃꯨꯛ ꯀꯔꯤꯒꯤꯅꯣꯗ ꯆꯩꯔꯣꯡ ꯄꯥꯏꯔꯗꯤ ꯇꯁꯦꯡꯅ ꯃꯣꯏ ꯉꯥꯛꯄꯗꯨꯗ ꯐꯨꯖꯟꯗꯅ ꯀꯨꯝꯍꯩ ꯀꯩꯅꯣ ꯑꯣꯏꯅ ꯌꯥꯝ ꯁꯥꯎꯅꯕ ꯑꯃ ꯊꯣꯛꯑꯅꯤ ꯍꯥꯏꯕ ꯃꯗꯨꯗꯤ ꯑꯃꯨꯛ ꯇꯣꯛꯅꯈ꯭ꯔꯦ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯕꯖꯃꯥꯏꯁꯤ ꯇꯥꯟꯅꯍꯜꯂꯒ ꯚꯥꯕꯣꯛꯁꯤꯡꯁꯤ ꯆꯪꯁꯤꯜꯂꯒ ꯑꯃꯨꯛꯇ ꯆꯩꯅ ꯅꯥꯟꯕꯤꯔꯝꯃꯨ ꯍꯥꯏꯅ ꯇꯧꯏ ꯃꯁꯤ ꯄꯥꯞ ꯄꯣꯛꯏ ꯍꯥꯏꯕ ꯃꯁꯤ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯇꯧꯔꯛꯄꯗꯨꯅ ꯉꯁꯤ ꯐꯥꯎꯕꯁꯤ ꯆꯠꯊꯗꯅ ꯁꯨꯝꯕꯤꯖꯣꯝꯗꯒꯤ ꯁꯤꯗꯒꯤ ꯍꯣꯂꯤꯁꯤ ꯀꯥꯖꯒꯗꯧꯔꯤꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯄꯥꯕꯨꯡ ꯑꯔꯣꯏꯕꯁꯤꯗ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯒꯤ ꯑꯃꯨꯛ ꯈꯪꯖꯅꯤꯡꯕꯁꯦ ꯄꯥꯕꯨꯡ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯟꯗꯛꯀꯤ ꯌꯥꯎꯁꯪꯗ ꯂꯥꯛꯄꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯤꯗ ꯄꯥꯕꯨꯡꯒꯤ ꯀꯔꯤ ꯃꯦꯁꯦꯖ ꯄꯤꯕꯤꯅꯤꯡꯉꯤ ꯑꯗꯣ ꯍꯟꯗꯛꯀꯤ ꯌꯥꯎꯁꯪ ꯂꯥꯛꯄꯁꯤꯗ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯁꯦꯝꯗꯣꯛꯑꯣꯅ ꯍꯥꯏꯖꯕꯅꯤ ꯁꯔꯀꯥꯔꯗ ꯃꯇꯝ ꯑꯁꯤ ꯇꯥꯏꯃꯤꯡꯁꯦ ꯄꯔꯤꯈꯥꯒ ꯃꯁꯤ ꯑꯩꯈꯣꯏꯅ ꯈꯪꯕꯗꯒꯤ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯐꯥꯎꯕꯁꯨ ꯂꯥꯛꯏ ꯃꯁꯤ ꯁꯦꯝꯗꯣꯛꯄ ꯉꯝꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯃꯁꯤꯝꯇ ꯍꯪꯖꯅꯤꯡꯉꯤ ꯑꯩꯅ ꯃꯁꯤ ꯁꯦꯝꯗꯣꯛꯐꯝ ꯊꯣꯛꯄꯅꯤ ꯑꯗꯣ ꯌꯥꯎꯁꯪꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯤꯁꯤ ꯀꯥꯔꯒ ꯀꯣꯅꯨꯡꯗ ꯕꯖꯃꯥꯏꯒ ꯑꯗꯩ ꯁꯅꯥꯄꯂꯥꯒ ꯇꯧꯗꯅ ꯍꯣꯂꯤ ꯈꯦꯂꯥ ꯇꯧꯔꯅꯤ ꯍꯣꯂꯤ ꯈꯦꯂꯥ ꯇꯧꯔ ꯂꯣꯏꯔꯒ ꯍꯟꯅꯔꯛꯑꯅꯤ ꯍꯟꯅꯔ ꯃꯇꯨꯡꯁꯤꯗ ꯌꯥꯎꯁꯪꯁꯤ
ꯅꯨꯃꯤꯠ ꯃꯉꯥꯅꯤ ꯆꯠꯊꯩ ꯆꯠꯊꯕꯗꯨ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡꯒꯤ ꯄꯔꯤꯈꯥ ꯂꯩ ꯍꯥꯏꯅ ꯇꯦꯟꯁꯜꯂꯦ ꯑꯗꯨ ꯇꯦꯟꯁꯟꯕꯁꯤꯗ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯤ ꯊꯥꯕꯜ ꯆꯣꯡꯖꯅꯤꯡꯕ ꯆꯍꯤ ꯑꯃꯒꯤ ꯑꯃꯨꯛꯇꯅꯤꯕ ꯃꯗꯨ ꯆꯣꯡꯅꯤꯡꯕꯁꯤꯗ ꯃꯣꯏꯁꯤ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯗꯅ ꯃꯣꯏꯁꯤ ꯊꯥꯕꯜ ꯆꯣꯡꯕꯗ ꯄꯔꯤꯈꯥꯒ ꯀꯥꯎꯊꯣꯛꯇ ꯊꯥꯕꯜ ꯆꯣꯡꯕꯁꯤ ꯄꯩꯁꯥ ꯄꯨꯊꯥꯏ ꯈꯥꯏꯗꯅ ꯑꯗꯣ ꯃꯁꯤ ꯌꯥꯝꯅ ꯐꯩ ꯑꯩꯈꯣꯏ ꯀꯜꯆꯔ ꯑꯁꯤ ꯁꯨꯝ ꯃꯨꯊꯔꯛꯑꯦ ꯊꯥꯕꯜ ꯆꯣꯡꯕꯁꯨ ꯃꯨꯊꯔꯛꯑꯦ ꯊꯥꯕꯜ ꯆꯣꯡꯕꯁꯨ ꯅꯨꯄꯤꯈꯩꯅ ꯄꯩꯁꯥ ꯈꯥꯏꯅꯔꯒ ꯅꯨꯄꯥꯁꯤꯡꯒꯤ ꯊꯥꯕꯜ ꯆꯣꯡꯍꯜꯂꯤꯕ ꯅꯨꯄꯤꯅ ꯈꯥꯏꯅꯔꯤꯕꯅꯦꯕ ꯅꯨꯄꯥꯅ ꯑꯝꯇ ꯄꯩꯁꯥ ꯄꯤ ꯄꯣꯟꯇꯦꯕ ꯑꯗ ꯃꯁꯤ ꯅꯨꯡ ꯌꯣꯜꯕꯗ ꯃꯣꯏ ꯃꯁꯦꯟ ꯈꯪꯅ ꯆꯥꯟꯅꯕꯗꯣ ꯎꯅꯅꯕꯒꯤ ꯇꯥꯏꯃꯤꯡꯁꯨ ꯂꯩꯇꯕꯅꯤꯅ ꯃꯁꯤꯒꯤ ꯃꯇꯝ ꯀꯨꯝꯍꯩ ꯃꯇꯝꯁꯤꯗ ꯎꯅꯕꯒꯤ ꯃꯑꯣꯡꯗ ꯆꯠꯊꯕꯅꯤ ꯃꯁꯤ ꯌꯥꯝꯅ ꯐꯖꯕ ꯃꯈꯜ ꯑꯃꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯉꯥꯎꯁꯟꯅꯕꯁꯨ ꯍꯦꯜꯂꯛꯑꯦ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯅꯤꯁꯥ ꯆꯥꯗꯅꯕ ꯈꯣꯡꯒ꯭ꯔꯥꯎ ꯅꯥꯝꯃ ꯀꯛꯊꯠꯂꯒ ꯃꯇꯠ ꯑꯃ ꯅꯥꯀꯜ ꯑꯃ ꯁꯥꯡ ꯊꯥꯗꯔꯒ ꯂꯥꯛꯄ ꯉꯥꯎꯁꯟꯅꯕꯒꯤ ꯃꯑꯣꯡꯗ ꯃꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯇꯧꯗꯕ ꯄꯥꯝꯃꯤ ꯀꯜꯆꯔ ꯐꯖꯕꯁꯦ ꯃꯥꯡꯍꯜꯂꯦꯕ ꯀꯜꯆꯔꯁꯤ ꯂꯩꯕꯒꯤ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯔꯤꯕꯅꯤ ꯍꯤꯡꯉꯤꯅꯦꯕ ꯑꯗꯨꯅ ꯀꯜꯆꯔꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯌꯣꯛꯈꯠꯄ ꯐꯩ ꯑꯗꯨ ꯍꯧꯖꯤꯛꯁꯦ ꯆꯥꯎꯈꯠꯄ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯑꯩ ꯀꯩꯅꯣꯝꯒ ꯆꯤꯡꯁꯤꯟꯖꯔꯛꯀꯦ ꯆꯥꯎꯈꯠꯄ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯅꯤꯁꯥꯔꯣꯝꯗ ꯂꯣꯏ ꯑꯦꯗꯣꯞ ꯇꯧꯈ꯭ꯔꯦ ꯅꯤꯁꯥ ꯑꯦꯗꯣꯞ ꯇꯧꯕꯁꯤ ꯇꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯁꯤ ꯃꯌꯥꯝ ꯆꯪꯗꯅ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯆꯪꯗꯅ ꯍꯣꯠꯅꯃꯤꯟꯅꯁꯦ ꯃꯁꯤ ꯍꯥꯏꯔꯛꯑꯦ Thank you, Bong. Thank you so much. ngasi khoi brazamai se sigi se yaubi se isada kari fawi have the spiritually mentally kari fawi have the hai bi hamane ngasi na punsigi shu amre do yam thina harawe kai hai yam thina harawe hai di akhoi gi manipur gi oina do dum chana bi oina su lai ko ado sigi nung gi oiba di khangdri hai di ahan guru shin da su khange na budi khale do matam phang da ba gi hang da na leiri ado akhoi marini chamba da su tawgi ni adu da yaudringai da hana khangaga phajana amuk ke hena khoina pamjai ba hai di akhoi isa mak chu culture gi line da changi ba na hena khangna ba sona jage adai di ngasi gi brazamai sa ba yu jam thina kai ni sida su akhoi shan ba phang ba sai di akang na masing or mi lai bane yam ba yam da bai bam lai bane na adu gi lai bane na akhoi phang ba si nungai aham ba sa bane na yam na sa harawe haina ba lai ko akhoi brazamai se sa ba se yaw ro matam da isa da leram ba nungai ta ba da gi isa da leram ba pa puna mak se ma ko en ha zo ado som gi oina so akhoi isa da leram ba nungai ta ba yam lon mak pa puna mak se ko akanda punsi de hena mai pa poi bi as impact tv gi mai ka gi hai zage ado aroi boina ko gi impact tv na lak sari ngai se ko ko gi manipur gi miyam sa 2023 gi ko yaoshang se lak se kadi message ti pivining message sai se kai hai do ro adum punna harau ta amna adum ado kaino yaoshang gi festival se pangthok mina ba aduga plus kaini khana china ba thok ta ba adai di kaini nungai ta ba thok ta ba haina message pijaning e gyan ta mina se matung da su hena phajana festival de chauna pangthok ko mina se haina thank you so much thank you ado ma akoina hojik ngasi brazamai gi se lakpi ba se isa da kari fawbi ba yam nungai lai gi saba lai gi thogal ne na yam pungning da yam nungai ba phawse ado ima lai khuram boina lakpi bra na traga ima gi ichai shu sing di yawbi bra brazamai sa basda
ꯏꯆꯥ ꯅꯨꯄꯤ ꯑꯅꯤ ꯂꯩꯖꯩ ꯑꯅꯤꯃꯛ ꯂꯣꯏ ꯌꯥꯎꯏ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯏꯆꯥꯁꯤꯡ ꯌꯥꯎꯍꯟꯕꯁꯦ ꯑꯩꯈꯣꯏ ꯀꯔꯤ ꯋꯥꯈꯜꯂꯣꯟꯗꯒꯤ ꯏꯆꯥꯁꯤꯡꯁꯦ ꯕ꯭ꯔꯖꯃꯥꯏ ꯁꯥꯕꯁꯦ ꯌꯥꯎꯍꯟꯒꯦꯅ ꯈꯟꯕꯤꯔꯛꯈꯤꯕꯅꯣ ꯑꯗꯩ ꯀꯃꯥꯏꯅ ꯇꯧꯔꯒ ꯀꯔꯤ ꯒꯥꯏꯗ ꯇꯧꯔꯀꯥꯟꯗ ꯏꯆꯥꯁꯤꯡꯁꯦ ꯌꯥꯎꯍꯟꯕꯤꯔꯤꯅꯣ ꯑꯩꯈꯣꯏ ꯏꯁꯥꯁꯦ ꯂꯥꯏꯄꯨꯅꯦꯕ ꯂꯥꯏ ꯁꯦꯕꯥ ꯑꯗꯨꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯨꯖꯔꯤꯌꯦ ꯑꯗ ꯏꯆꯥꯁꯤꯡꯁꯨ ꯂꯥꯏ ꯁꯦꯕꯥꯁꯦ ꯌꯥꯎꯖꯕꯗꯣ ꯅꯨꯡꯉꯥꯏꯕꯒꯤ ꯌꯥꯎꯍꯟꯖꯕꯅꯤ ꯍꯣꯏ ꯑꯗꯣ ꯏꯃꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯑꯩ ꯑꯥꯔ ꯀꯦ ꯑꯣꯡꯕꯤ ꯀꯨꯟꯖꯂꯇꯥ ꯑꯩꯒꯤ ꯂꯩꯐꯝꯅ ꯂꯥꯏꯁꯤꯒꯤ ꯍꯦꯛ ꯃꯟꯗꯤꯔ ꯃꯅꯤꯡꯗ ꯂꯩꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯖꯃꯥꯏꯁꯤꯡꯁꯤꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯕ꯭ꯔꯖꯃꯥꯏꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯁꯤꯡꯁꯨ ꯑꯩꯈꯣꯏꯅ ꯈꯪꯖꯅꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯍꯥꯟꯕꯗ ꯃꯤꯡꯒ ꯂꯩꯐꯝꯒ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯔꯥꯖꯀꯨꯃꯥꯔꯤ ꯔꯦꯅꯤ ꯑꯩꯈꯣꯏ ꯑꯩꯁꯨ ꯂꯥꯏ ꯃꯅꯤꯡꯗꯒꯤꯅꯦ ꯁꯒꯣꯜꯕꯟ ꯕꯤꯖꯌꯒꯣꯕꯤꯟꯗꯁꯦ ꯏꯁꯥꯒꯤ ꯄ꯭ꯔꯣꯐꯦꯁꯟ ꯑꯩ ꯍꯧꯖꯤꯛ ꯔꯤꯝꯁꯇ ꯄꯤ ꯖꯤ ꯇꯧꯖꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯦꯗꯤꯀꯦꯜ ꯐꯤꯜꯗ ꯂꯩꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯗꯣꯛꯇꯔ ꯑꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯕꯠ ꯑꯄꯥꯔꯠ ꯐ꯭ꯔꯣꯝ ꯗꯦꯠ ꯑꯩꯈꯣꯏꯅ ꯃꯦꯗꯤꯀꯦꯜ ꯐꯤꯜꯗ ꯗꯣꯛꯇꯔ ꯑꯣꯏꯅ ꯂꯩꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀꯜꯆꯔꯒ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯔꯤꯂꯦꯇꯦꯠ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯕ꯭ꯔꯖꯃꯥꯏꯁꯤꯗ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯆꯪꯉꯀꯥꯟꯗ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯁꯦꯀꯦꯟ ꯗꯦ ꯑꯣꯐ ꯗ ꯍꯣꯂꯤꯁꯤꯗ ꯕ꯭ꯔꯖꯃꯥꯏ ꯁꯥꯕ ꯌꯥꯎꯕꯤꯔꯤꯁꯦ ꯀꯔꯤ ꯋꯥꯈꯜꯂꯣꯟꯗꯒꯤꯅꯣ ꯀꯩꯅꯣ ꯀꯜꯆꯔꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯒꯤ ꯑꯣꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯃꯅꯥꯛꯇꯁꯨ ꯂꯩꯕꯅꯤꯅ ꯑꯩꯁꯨ ꯊꯋꯥꯏ ꯌꯥꯝ ꯌꯥꯎꯖꯩꯌꯦꯕꯀꯣ ꯑꯗꯨ ꯅꯍꯥꯟꯈꯣꯏꯗꯤ ꯑꯩꯁꯦ ꯃꯦꯗꯤꯀꯦꯜ ꯂꯥꯏꯟꯗ ꯂꯩꯕꯅꯤꯅ ꯆꯤꯟꯕꯒꯤ ꯌꯥꯎꯕ ꯁꯨꯡꯉꯝ ꯉꯝꯗꯦꯕ ꯑꯗꯣ ꯍꯟꯗꯛꯇꯤ ꯑꯃꯨꯛꯇꯪꯗꯤ ꯂꯥꯏꯒꯤ ꯑꯣꯏꯕꯅꯤꯅ ꯂꯥꯏꯒꯤ ꯊꯧꯒꯜꯅꯤꯅ ꯑꯃꯨꯛꯇꯪ ꯌꯥꯎꯍꯧꯒꯦꯅ ꯂꯥꯛꯄ Plus at the same time ꯑꯩꯈꯣꯏ ꯃꯦꯗꯤꯀꯦꯜ ꯐꯤꯜꯗ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯍꯣꯂꯤꯗꯦꯁꯨ ꯁꯨꯡꯐꯪ ꯐꯪꯉꯝꯒꯗꯕ ꯃꯥꯟꯗꯦ ꯕꯠ ꯑꯦꯁꯄꯦꯁꯤꯌꯦꯂꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯌꯥꯎꯕꯤꯔꯛꯄꯁꯦ ꯁꯤꯒꯤꯁꯤꯗꯗꯤ ꯀꯩ ꯋꯥꯈꯜ ꯈꯟꯕꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯉꯁꯤ ꯌꯥꯎꯔꯛꯄꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯍꯥꯏꯗꯤ ꯉꯁꯤꯁꯦ ꯉꯁꯤꯗꯤ ꯁꯨꯇꯤꯅꯦꯕꯀꯣ ꯉꯔꯥꯡꯐꯧ ꯗ꯭ꯌꯨꯇꯤ ꯇꯧꯋꯦꯕꯀꯣ ꯍꯌꯦꯡꯁꯨ ꯑꯃꯨꯛ ꯗ꯭ꯌꯨꯇꯤ ꯆꯠꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯃꯔꯛꯁꯤꯗ ꯅꯣꯡꯃꯇꯪ ꯁꯨꯇꯤ ꯂꯩꯍꯧꯕꯁꯦ ꯑꯁꯤꯗ ꯌꯥꯎꯕꯁꯦ ꯑꯗꯨꯝ ꯌꯥꯝ ꯍꯔꯥꯎ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯩ ꯌꯥꯎꯁꯪꯁꯤꯅ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯒꯤ ꯑꯣꯏꯕ ꯊꯥꯏꯅꯗꯒꯤ ꯆꯠꯅꯔꯛꯄꯁꯤꯡꯁꯦ ꯑꯁꯤꯁꯦ ꯀꯥꯏꯗꯅꯗꯤ ꯇꯧꯍꯟꯅꯤꯡꯉꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯧꯖꯤꯛꯇꯤ ꯊꯥꯕꯜ ꯆꯣꯡꯕꯕꯨ ꯑꯣꯏꯔꯣ ꯉꯥꯎꯁꯟꯅꯕ ꯃꯌꯥꯝꯁꯨ ꯊꯣꯛꯂꯛꯑꯦꯗꯅ ꯑꯗꯨ ꯒꯥꯔꯤ ꯀꯟꯅ ꯊꯧꯕ ꯍꯥꯏꯗꯤ ꯐꯦꯁꯇꯤꯚꯦꯜ ꯃꯅꯨꯡꯁꯤꯗꯅ ꯍꯦꯜꯂꯦꯕ ꯀꯩꯅꯣ ꯑꯦꯛꯁꯤꯗꯦꯟ ꯇꯧꯕ ꯈꯣꯠꯄ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯅ ꯊꯦꯡꯅꯕꯁꯦ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯗ ꯁꯤꯒꯨꯝꯕꯗꯤ ꯈꯔ ꯆꯦꯛꯁꯟꯅꯤꯡꯉꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯜꯆꯔꯒꯤ ꯑꯣꯏꯕ ꯄꯣꯠꯁꯤꯗꯤ ꯌꯣꯛꯈꯠꯂꯒ ꯂꯦꯞꯇꯕꯤꯗ ꯇꯧꯍꯟꯅꯤꯡꯉꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯦꯟꯅꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯤꯡꯒ ꯂꯩꯐꯝꯒ ꯑꯝꯇ ꯈꯪꯖꯒꯦ ꯑꯩꯒꯤ ꯃꯤꯡ ꯇꯤꯅꯥ ꯒꯨꯔꯨꯃꯌꯨꯝ ꯑꯗꯨꯒ ꯁꯤꯡꯖꯃꯩ ꯃꯊꯛ ꯇꯣꯛꯆꯣꯝ ꯂꯩꯀꯥꯏꯗꯒꯤ ꯑꯩꯒꯤ ꯃꯤꯡ ꯈꯥꯏꯗꯦꯝ ꯑꯣꯂꯤꯕꯤꯌꯥ ꯀꯥꯏꯔꯪꯃꯅꯤ ꯂꯩꯀꯥꯏꯗꯒꯤ ꯃꯇꯧ ꯂꯩꯕꯤ ꯋꯥꯏꯈꯣꯡ ꯑꯩꯒꯤꯅ ꯀꯩꯅꯣ ꯁꯒꯣꯜꯕꯟ ꯂꯩꯀꯥꯏꯗꯒꯤ ꯍꯥꯏꯕꯗꯤ ꯑꯗꯩ ꯁꯣꯝꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯕ꯭ꯔꯖꯃꯥꯏ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯈꯪꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯖꯃꯥꯏꯒꯤ ꯁꯤ ꯀꯜꯆꯔꯅ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯏꯁꯥꯗ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯒ ꯊꯥꯔꯀꯥꯟꯗ ꯀꯌꯥꯝ ꯀꯨꯏꯔꯦ ꯌꯥꯎꯕꯤꯔꯛꯏꯁꯦ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯦ ꯑꯍꯥꯟꯕ ꯉꯥꯛꯇꯅꯦ ꯑꯩꯁꯨ ꯑꯍꯥꯟꯕ ꯑꯗꯣ ꯑꯍꯥꯟꯕ ꯌꯥꯎꯕꯤꯔꯛꯄꯁꯤꯗꯀꯣ ꯏꯁꯥꯗ ꯀꯔꯤ ꯐꯥꯎꯕꯤꯗꯣ ꯍꯥꯟꯅ ꯍꯥꯏꯕꯤꯌꯨ ꯑꯍꯥꯟꯕ ꯌꯥꯎꯔꯛꯄꯁꯤꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯕꯗꯤ ꯏꯁꯣꯔꯒꯤ ꯊꯧꯒꯜꯅꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯩ ꯑꯗꯨꯒ ꯀꯔꯤ ꯑꯩ ꯏꯁꯥꯒꯤ ꯀꯩꯒꯨꯝꯕ ꯑꯩꯅ ꯏꯁꯥꯒꯤ ꯑꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯀꯩꯒꯨꯝꯕ ꯂꯩꯔꯝꯃꯒꯁꯨ ꯏꯁꯣꯔꯒꯤ ꯁꯦꯕꯥ ꯇꯧꯔꯒ ꯑꯋꯥꯕꯁꯦ ꯄꯨꯝꯅꯃꯛ ꯀꯣꯛꯆꯒꯦ ꯍꯥꯏꯅ ꯈꯟꯖꯩ ꯁꯣꯝꯒꯤ ꯑꯣꯏꯅ ꯀꯔꯤ ꯐꯥꯎꯕꯤ ꯑꯍꯥꯟꯕ ꯌꯥꯎꯕꯤꯔꯛꯄꯁꯦ ꯑꯩꯁꯦ ꯃꯃꯥꯡꯗ ꯕ꯭ꯔꯖꯃꯥꯏ ꯌꯥꯎꯒꯦ ꯍꯥꯏꯅ ꯑꯗꯨꯝ ꯂꯥꯛꯄꯅꯦ ꯑꯗꯨ ꯁꯨꯡꯐꯪ ꯐꯪꯗꯕ ꯑꯗꯩ ꯀꯣꯔꯣꯅꯥꯁꯨ ꯂꯩꯁꯟꯈꯤꯕ ꯑꯗꯣ ꯍꯟꯗꯛ ꯆꯍꯤ ꯌꯥꯎꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯨ ꯏꯁꯣꯔꯅꯁꯨ ꯆꯥꯜꯂꯦ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯣ ꯕ꯭ꯔꯖꯃꯥꯏ ꯌꯥꯎꯒꯦ ꯍꯥꯏꯅ ꯈꯟꯕꯤꯔꯛꯏꯁꯦ ꯀꯩ ꯋꯥꯈꯜꯂꯣꯟꯗꯒꯤꯅꯣ ꯏꯁꯣꯔꯒꯤ ꯊꯧꯒꯜꯁꯨ ꯑꯣꯏꯕ ꯑꯗꯒꯤ ꯑꯗꯨꯝ ꯊꯥꯏꯅꯗꯩꯁꯨ ꯑꯗꯨꯝ ꯄꯥꯝꯖꯕ ꯌꯥꯎꯕꯗꯤ ꯐꯪꯗꯕ ꯑꯗꯣ ꯍꯟꯗꯛꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯥꯏꯕꯛ ꯐꯗꯅ ꯌꯥꯎꯕꯒꯤ ꯇꯥꯟꯖꯥ ꯑꯃꯁꯨ ꯑꯗꯨꯝ ꯐꯪꯖꯕ ꯑꯗꯣ ꯕ꯭ꯔꯖꯃꯥꯏꯁꯦ ꯅꯍꯥꯟ ꯑꯩꯈꯣꯏ ꯖꯒꯣꯏ ꯇꯝꯃꯤ ꯏꯁꯩ ꯇꯝꯃꯤꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯀꯦꯟ ꯗꯦ ꯑꯩꯈꯣꯏꯒꯤ ꯍꯣꯂꯤꯒꯤ ꯁꯦꯀꯦꯟ ꯗꯦ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏ ꯕ꯭ꯔꯖꯃꯥꯏꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯛꯄ ꯃꯇꯝꯗ ꯏꯁꯥꯗ ꯀꯔꯤ ꯐꯥꯎꯕꯤ ꯌꯥꯝ ꯑꯦꯛꯁꯥꯏꯇꯦड ꯑꯣꯏ ꯌꯥꯝꯅ ꯍꯔꯥꯎꯕ
ꯐꯪꯖꯔꯛꯄꯅꯤꯅ ꯍꯧꯖꯤꯛ ꯌꯥꯝ ꯍꯔꯥꯎꯋꯦ ꯏꯁꯥꯗ ꯑꯗꯣ ꯑꯔꯣꯏꯕꯁꯤ ꯃꯤ ꯃꯌꯥꯝꯒꯤ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯀꯥꯟꯗ ꯑꯃꯇꯪ ꯈꯨꯝꯕꯤꯔꯛꯑꯣꯀꯣ ꯍꯟꯗꯛꯀꯤ 2023 ꯌꯥꯎꯁꯪꯁꯦ ꯂꯥꯛꯄ ꯃꯇꯝꯁꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯦꯁ ꯑ ꯕ꯭ꯔꯖꯃꯥꯏ ꯑꯃ ꯑꯣꯏꯅꯀꯣ ꯀꯔꯤ ꯃꯦꯁꯦꯖ ꯄꯤꯕꯤꯅꯤꯡꯉꯤ ꯑꯗꯨꯅ ꯍꯥꯏꯕꯤꯒꯦ ꯁꯄ꯭ꯔꯖꯃꯥꯏ ꯑꯃ ꯑꯣꯏꯅꯀꯣ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯆꯥꯡ ꯌꯦꯡꯗꯕꯤ ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯕ ꯑꯩꯒꯤ ꯃꯤꯡꯒꯤ ꯈꯥꯏꯗꯅ ꯊꯕꯛ ꯁꯤ ꯈꯛꯇꯪ ꯍꯥꯏꯖꯒꯦ Moirang Lertagi, Bijo Govinda, Chanambam, Tombi Devi. ꯃꯥꯒꯤ ꯋꯥꯛꯀꯤꯡꯗ ꯍꯥꯏꯕꯤꯌꯨ ꯑꯩꯁꯨ ꯁꯣꯝ ꯃꯣꯏꯔꯥꯡ ꯂꯩꯔꯛꯇꯩꯅꯦꯕ ꯑꯗꯨ ꯏꯔꯦꯡꯕꯝ ꯕꯤꯂꯥꯁꯤꯅꯤ ꯑꯩꯈꯣꯏꯅ ꯈꯪꯖꯅꯤꯡꯕꯁꯦ ꯃꯃꯥ ꯕ꯭ꯔꯖꯃꯥꯏꯒꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯍꯣꯂꯤꯒꯤ ꯑꯅꯤꯁꯨꯕ ꯅꯨꯃꯤꯠꯁꯦ ꯁꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯕꯤꯖꯣꯏ ꯒꯣꯕꯤꯟꯗ ꯊꯧꯒꯜ ꯐꯪꯕꯤꯔꯛꯄ ꯑꯩꯈꯣꯏ ꯌꯥꯝ ꯀꯨꯏꯔꯦ ꯆꯍꯤ ꯀꯌꯥꯕꯨ ꯁꯨꯔꯗꯧꯅꯣ ꯁꯨꯔꯦ ꯀꯨꯏꯔꯦ ꯑꯗꯣ ꯑꯍꯟꯁꯤꯡ ꯂꯩꯈꯤꯗꯕꯗꯒꯤꯕ ꯑꯗꯨꯝ ꯁꯤ ꯃꯊꯪ ꯂꯥꯏꯒꯤ ꯊꯧꯔꯝꯁꯦ ꯀꯥꯏꯗꯅ ꯑꯗꯨꯝ ꯇꯧꯖꯔꯛꯑꯕꯅꯤ ꯍꯣꯏ ꯑꯗꯣ ꯆꯍꯤ 90-50 ꯁꯨꯔꯦ ꯑꯩꯈꯣꯏꯅ ꯕ꯭ꯔꯖꯃꯥꯏꯒꯤ ꯁꯨꯝꯕ ꯊꯧꯒꯜꯁꯦ ꯐꯪꯖꯔꯛꯏꯁꯦꯀꯣ ꯑꯗꯣ ꯃꯃꯥ ꯍꯣꯏꯒꯤ ꯉꯁꯤ ꯐꯥꯎꯕ ꯊꯦꯡꯅꯔꯛꯄ ꯃꯇꯝꯗ ꯍꯥꯏꯕ ꯇꯥꯔꯦ ꯀꯔꯤ ꯑꯍꯣꯡꯕꯒꯗꯤ ꯁꯨꯝ ꯎꯕꯤꯔꯛꯑꯦ ꯑꯍꯣꯡꯕꯗꯤ ꯌꯥꯝ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯃꯇꯝꯒ ꯍꯧꯖꯤꯛꯀꯤꯗꯤ ꯅꯍꯥꯔꯣꯟꯁꯤꯡꯁꯤꯅꯒꯀꯣ ꯑꯅꯧꯕ ꯍꯥꯞꯆꯜꯂꯛꯑꯦ ꯈꯔꯗꯤ ꯈꯦꯠꯅꯕꯗꯤ ꯑꯗꯨꯕꯨ ꯑꯍꯟ ꯉꯥꯛꯇ ꯇꯧꯔꯝꯃꯦꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯑꯍꯟꯗꯨꯅ ꯂꯩꯈꯤꯗ꯭ꯔꯒ ꯃꯆꯥ ꯃꯁꯨꯁꯤꯡ ꯂꯩꯕꯗꯣ ꯑꯗꯨꯅ ꯑꯩꯒꯤꯗꯤ ꯏꯄꯥꯅ ꯇꯧꯔꯝꯕꯅꯤ ꯏꯄꯨꯅ ꯇꯧꯔꯝꯕꯅꯤ ꯑꯕꯣꯛꯅ ꯇꯧꯔꯝꯕꯅꯤ ꯑꯩꯒꯥꯅ ꯇꯧꯔꯝꯕꯅꯤ ꯍꯥꯏꯗꯅꯕ ꯃꯥꯒꯤ ꯁꯥꯒꯩ ꯅꯥꯇꯩꯁꯤꯡꯗꯨꯅ ꯂꯣꯏꯅ ꯆꯣꯡꯊꯣꯛꯅꯔꯛꯑꯦ ꯂꯥꯏꯒꯤ ꯊꯧꯔꯝꯁꯤ ꯌꯥꯎꯖꯒꯦꯅ ꯑꯍꯂꯪꯀꯥꯔ ꯂꯣꯏꯔꯒ ꯄꯅꯥꯃꯤꯀꯥꯒ ꯀꯠꯇꯅ ꯑꯗꯨꯝ ꯃꯤꯁꯦ ꯚꯥꯔꯤ ꯑꯃ ꯌꯥꯝꯃꯛꯑꯦꯕ ꯊꯥꯏꯅꯗꯤ ꯃꯤꯁꯤ 50ꯒꯨꯝꯕ ꯁꯨꯔꯒ ꯌꯥꯝꯃꯦ ꯍꯥꯏꯔꯝꯕꯅꯦ ꯍꯧꯖꯤꯛꯇꯤ 100ꯒꯤ ꯃꯊꯛꯇ ꯂꯣꯏꯅ ꯕ꯭ꯔꯖꯃꯥꯏ ꯇꯧꯔꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯇꯧꯔꯛꯑꯦ ꯈꯦꯠꯅꯕꯩ ꯋꯥꯅꯤꯗ ꯈꯔ ꯁꯨꯝ ꯅꯍꯥꯔꯣꯟꯁꯤꯡꯁꯤ ꯇꯧꯕꯒ ꯅꯍꯥꯟꯋꯥꯏꯗꯒꯤꯗꯤ ꯈꯔꯗꯤ ꯁꯝꯖꯟ ꯑꯇꯧꯅꯔꯛꯑꯦꯕ ꯑꯗꯨꯅꯤꯗ ꯌꯥꯎꯁꯪ ꯀꯨꯝꯍꯩꯁꯨ ꯑꯗꯨꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯐꯖꯅ ꯅꯨꯡꯉꯥꯏꯅ ꯏꯁꯥ ꯐꯅ ꯑꯗꯨꯝ ꯌꯥꯎꯕꯤꯕ ꯑꯣꯏꯌꯨ ꯃꯃꯥ ꯍꯣꯏ ꯑꯔꯣꯏꯕꯁꯦ ꯃꯃꯥ ꯑꯅꯤꯗꯒꯤ ꯑꯩꯅ ꯈꯪꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯤꯡꯗ ꯍꯥꯏꯇꯥꯔꯦ 2023 ꯌꯥꯎꯁꯪꯅ ꯂꯥꯛꯄꯁꯤꯗ ꯀꯔꯤ ꯄꯥꯎꯖꯦꯜ ꯄꯤꯕꯤꯅꯤꯡꯉꯤ ꯀꯔꯤ ꯄꯥꯎꯖꯦꯜ ꯄꯤꯕꯤꯅꯣ ꯑꯍꯜ ꯑꯣꯏꯔꯒꯗꯤ ꯂꯥꯏꯒꯤ ꯆꯤꯡꯒꯤ ꯁꯤꯗꯩꯗ ꯈꯤꯇꯪ ꯆꯪꯁꯟꯕꯁꯤꯅ ꯐꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯒ ꯀꯣ ꯑꯗꯨꯝ ꯆꯠꯂꯤꯁꯤꯅꯤ ꯏꯕꯨꯡꯉꯣ ꯆꯍꯤꯁꯤꯒꯤ ꯅꯥꯗꯕ ꯌꯦꯛꯇꯕ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯁꯨ ꯅꯥꯗ ꯌꯦꯛꯇꯅ ꯆꯍꯤ ꯈꯔꯗꯤ ꯂꯥꯏꯒꯤ ꯏꯁꯣꯔꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯖꯕ ꯑꯗꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠ ꯕꯔꯁꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯤꯁꯨ ꯅꯨꯡꯉꯥꯏꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯋꯥ ꯑꯅꯥ ꯂꯩꯇꯅ ꯆꯍꯤ ꯀꯨꯡꯑꯣꯟꯁꯤꯃ ꯌꯥꯎꯖꯕ ꯑꯗꯨꯒꯨꯝꯕꯗꯣ ꯄꯥꯝꯃꯦꯅ ꯏꯁꯣꯔꯗ ꯑꯗꯨꯝ ꯅꯤꯖꯔꯦ
Bani guys, sa ko mo. ꯑꯩꯍꯥꯛꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯈꯨꯠ ꯊꯦꯛꯇꯨꯅ ꯊꯥꯕꯗ ꯑꯩꯈꯣꯏꯅ ꯌꯥꯔꯕ ꯑꯗꯨꯒꯨꯝꯕ ꯀ꯭ꯂꯕ ꯑꯃꯈꯛꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯒꯤ ꯀ꯭ꯂꯕ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯣꯔꯦꯟꯖꯦꯟ ꯀ꯭ꯂꯕ ꯀꯧꯏ ꯑꯗꯨꯒ ꯃꯁꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯁꯥꯟꯅꯔꯣꯏ ꯀꯌꯥ ꯃꯁꯛ ꯅꯥꯏꯔꯕ ꯁꯥꯟꯅꯔꯣꯏ ꯀꯌꯥ ꯑꯗꯨꯒꯨꯝꯕ ꯄꯨꯊꯣꯛꯂꯤꯕ ꯑꯗꯨꯒꯨꯝꯕ ꯀ꯭ꯂꯕ ꯑꯃꯈꯛꯅꯤ ꯑꯗꯣ ꯃꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯆꯪꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯤꯡ ꯇꯤꯝ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯌꯔꯁ ꯃꯌꯥꯝꯁꯤꯒ ꯎꯅꯔꯒ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯖꯒꯦ ꯑꯩꯍꯥꯛꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯀ꯭ꯂꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯈꯨꯠ ꯊꯦꯛꯇꯨꯅ ꯊꯥꯕ ꯌꯥꯔꯕ ꯑꯩꯈꯣꯏꯒꯤ ꯈꯣꯡꯃꯟ ꯃꯪꯖꯤꯜꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯑꯣꯔꯦꯟꯖꯦꯟ ꯀ꯭ꯂꯕꯀꯤ ꯒ꯭ꯔꯥꯎꯟꯗꯨꯗꯅꯤ ꯃꯐꯝ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯌꯥꯎꯁꯪꯒꯤ ꯀꯨꯝꯍꯩ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯎꯁꯪꯒꯤ ꯁ꯭ꯄꯣꯔꯠꯁ ꯃꯤꯠꯁꯦ ꯍꯧꯖꯤꯛ ꯌꯥꯝꯅ ꯃꯄꯨꯡ ꯐꯥꯅ ꯆꯠꯊꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯊꯦꯡꯅꯖꯔꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕꯁꯤꯒꯤꯗ ꯅꯠꯇꯅ ꯍꯥꯏꯕ ꯇꯥꯔꯦ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯁꯨ ꯃꯤꯡꯆꯠ ꯀꯌꯥ ꯄꯨꯕꯤꯔꯛꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯚꯦꯇꯔꯟ ꯄ꯭ꯂꯦꯌꯔ ꯑꯃꯈꯛꯀ ꯑꯩꯒ ꯍꯧꯖꯤꯛ ꯐꯝꯃꯤꯟꯅꯖꯔꯤ ꯃꯍꯥꯛꯀ ꯍꯟꯗꯛꯀꯤ 2023ꯒꯤ ꯌꯥꯎꯁꯪꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛꯇꯪ ꯇꯧꯖꯒꯦ ꯑꯍꯥꯟꯕꯗ ꯑꯣꯖꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯟꯅ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯑꯅꯧꯕ ꯃꯍꯥꯕꯤꯔ ꯁꯔꯃ ꯕ꯭ꯔꯣꯄꯨꯔ ꯃꯪꯒꯦ ꯃꯈꯣꯡ ꯂꯩꯐꯝꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯃꯍꯥꯕꯤꯔ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯦ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯆꯦꯄꯥꯛ ꯇꯥꯀꯣ ꯄ꯭ꯂꯦꯌꯔ ꯑꯐꯥꯎꯕ ꯑꯃꯈꯛꯁꯨ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯃꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯄ꯭ꯂꯁ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯀ꯭ꯂꯕꯁꯤꯒꯤ ꯑꯣꯏꯅꯁꯨ ꯌꯥꯝꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯛꯄ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃꯈꯛꯅꯦ ꯍꯥꯏꯅꯁꯨ ꯇꯥꯖꯩ ꯑꯗꯣ ꯑꯣꯔꯦꯟꯖꯦꯟ ꯀ꯭ꯂꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯤꯔꯕ ꯀ꯭ꯂꯕ ꯑꯃꯈꯛꯁꯨ ꯑꯣꯏꯔꯤꯗꯅꯀꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯑꯣꯔꯦꯟꯖꯦꯟ ꯀ꯭ꯂꯕꯁꯤꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯍꯣꯏ ꯀꯣꯚꯤꯗꯀꯤꯗꯤ ꯂꯦꯞꯄꯨꯔꯦꯀꯣ ꯑꯗꯨꯒ ꯑꯗꯨ ꯅꯠꯇꯕꯤꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯃꯥꯏꯅ ꯄꯥꯡꯊꯣꯛꯄꯤꯕ ꯑꯗꯨꯒꯨꯝꯕ ꯌꯥꯎꯁꯪꯒꯤ ꯁ꯭ꯄꯣꯔꯠꯁ ꯃꯤꯠꯁꯦ ꯁꯤꯒꯤꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯁ꯭ꯄꯦꯁꯦꯜꯅꯣ ꯑꯩꯈꯣꯏꯅ ꯃꯌꯥꯝꯁꯦ ꯐꯪꯍꯟꯕ ꯉꯝꯕꯤꯔꯤꯁꯦ ꯇꯁꯦꯡꯃꯛꯀꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯅ ꯒ꯭ꯔꯨꯝ ꯇꯧꯅꯅꯕ ꯄꯥꯟꯗꯝ ꯑꯃꯅꯤ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯀꯩꯅꯣꯁꯤ ꯇꯦꯂꯦꯟꯁꯤꯡꯁꯤ ꯌꯦꯡꯉ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯑꯣꯕꯖꯔꯕꯦꯁꯟ ꯍꯧꯖꯤꯛ ꯁꯥꯟꯅꯔꯤꯕ ꯑꯉꯥꯡꯁꯤ ꯐꯨꯠꯕꯣꯜ ꯃꯦꯠꯆꯁꯨ ꯑꯣꯕꯖꯔꯕꯦꯁꯟ ꯇꯧꯖꯔꯤꯅꯤ ꯁꯤꯗꯒꯤ ꯐꯨꯠꯕꯣꯜꯗ
ꯄꯥꯝꯖꯕꯅ ꯄꯥꯝꯖꯈ꯭ꯔꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯦꯕꯥꯛ ꯇꯥꯀ꯭ꯔꯧꯁꯤ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕꯇꯒꯤ ꯄꯨꯊꯣꯛꯄꯁꯤ ꯈꯤꯇꯪ ꯂꯦꯞꯄꯨꯔꯦ ꯈꯤꯇꯪ ꯒꯦꯞ ꯑꯃ ꯂꯩꯅꯈꯤꯕꯗꯒꯤ ꯑꯗꯨꯒꯤ ꯀꯩꯅꯣꯗ ꯌꯥꯝ ꯀꯟꯅ ꯑꯣꯕꯖꯥꯔꯕꯦꯁꯟ ꯇꯧꯔꯒ ꯁꯤꯗꯒꯤ ꯑꯉꯥꯡꯁꯤꯡ ꯄꯨꯊꯣꯛꯑꯒ ꯂꯥꯛꯀꯗꯧꯔꯤꯕ ꯃꯊꯪꯒꯤ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯇꯣꯔꯅꯥꯃꯦꯟꯠꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯑꯉꯥꯡꯁꯤꯡꯁꯤ ꯈꯟꯒꯠꯂꯒ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯒ ꯁꯦꯕꯥꯛ ꯇꯥꯀ꯭ꯔꯧꯒꯤ ꯀꯩꯅꯣ ꯑꯃ ꯁꯦꯝꯒꯠꯀꯦꯅ ꯇꯤꯝ ꯑꯃ ꯁꯦꯝꯒꯠꯀꯦꯅ ꯌꯥꯝ ꯀꯟꯅ ꯑꯗꯨꯒꯤ ꯑꯁꯥ ꯇꯧꯏ ꯑꯗꯨꯒ ꯇꯁꯦꯡꯅ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯁꯦꯕꯥꯛ ꯇꯥꯀ꯭ꯔꯧꯒꯤ ꯀꯩꯅꯣꯗ ꯍꯤꯁꯇ꯭ꯔꯤꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯩꯈꯣꯏ ꯖꯒꯥꯁꯤꯗ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯒꯤ ꯇ꯭ꯔꯥꯌꯦꯜ ꯁꯦꯂꯦꯛꯁꯟꯁꯦ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯍꯧꯕꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯑꯣꯔꯤꯌꯦꯟꯇꯦꯜ ꯀ꯭ꯂꯕꯀꯤ ꯒ꯭ꯔꯥꯎꯟꯁꯤꯗꯒꯤ ꯑꯗꯩ ꯃꯦꯛꯁꯤꯃꯝ ꯃꯇꯝꯗꯨꯗꯁꯨ ꯑꯩꯈꯣꯏ ꯑꯥꯎꯠ ꯑꯣꯐ 4ꯒꯤ ꯃꯅꯨꯡꯗ 3 ꯀ꯭ꯂꯕꯁꯤꯗꯒꯤ ꯄ꯭ꯂꯦꯌꯥꯔ 4ꯒꯤ ꯃꯅꯤꯄꯨꯔꯒꯤ ꯇꯤꯝ ꯁꯦꯂꯦꯛꯁꯟꯗ 3ꯒꯤ ꯃꯅꯨꯡꯗ 3 ꯌꯥꯎꯔꯒ ꯑꯗꯨꯃꯥꯏꯅ ꯂꯥꯛꯈꯤꯕꯅꯤ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯇꯣꯔꯅꯥꯃꯦꯟꯠ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯑꯣꯔꯤꯌꯦꯟꯇꯦꯜ ꯀ꯭ꯂꯕꯅ ꯋꯤꯅꯔ ꯑꯣꯏꯈꯤꯕ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯇꯣꯔꯅꯥꯃꯦꯟꯠꯗ ꯑꯗꯨꯃꯥꯏꯅ ꯍꯧꯔꯛꯈꯤꯕ ꯀꯩꯅꯣꯅꯤ ꯑꯗꯩ ꯁꯦꯕꯥꯛ ꯇꯥꯀ꯭ꯔꯧꯗ ꯅꯠꯇꯅ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯃꯊꯛꯀꯤ ꯑꯍꯜ ꯂꯣꯟꯁꯤꯡꯅꯁꯨ ꯍꯣꯀꯤꯒꯤꯗ ꯌꯥꯝ ꯐꯖꯕ ꯅꯦꯁꯅꯦꯜꯒꯤ ꯀꯩꯅꯣ ꯁ꯭ꯇꯦꯠ ꯂꯦꯚꯦꯜꯒꯤ ꯊꯥꯛꯇ ꯑꯋꯥꯡꯕ ꯃꯅꯥꯒ ꯂꯧꯕꯤꯗꯅ ꯂꯩꯔꯝꯃꯤ ꯐꯨꯠꯕꯣꯜꯗ ꯑꯐꯥꯎꯕ ꯑꯩꯈꯣꯏ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯑꯥꯔ ꯀꯦ ꯕ꯭ꯔꯣꯖꯦꯟ ꯄꯣꯡꯇꯣꯟ ꯑꯩꯈꯣꯏꯅꯗꯤ ꯈꯪꯅ ꯑꯥꯔ ꯀꯦ ꯕ꯭ꯔꯣꯖꯦꯟ ꯑꯐꯥꯎꯕꯅꯤ ꯑꯗꯒꯤ ꯍꯣꯀꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯥꯔ ꯀꯦ ꯑꯃꯨꯕꯤꯁꯅꯥ ꯀꯀꯥ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯣꯀꯤꯒꯤ ꯍꯧꯖꯤꯛ ꯍꯣꯀꯤ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯝꯕ ꯅꯤꯉꯣꯝꯕꯝ ꯒ꯭ꯌꯥꯅꯦꯟꯗ꯭ꯔꯣ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯖꯒꯥꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤꯁꯦ ꯌꯥꯝ ꯄꯣꯇꯦꯟꯁꯤꯌꯦꯜ ꯂꯩꯕ ꯀꯩꯅꯣꯅꯤ ꯖꯒꯥꯅꯤ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯃꯈꯣꯡ ꯁꯣꯝꯕꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗꯪ ꯂꯩꯈꯔꯦ ꯋꯥꯠꯈꯤꯕꯒꯤ ꯑꯃ ꯑꯗꯨꯕꯨ ꯂꯥꯛꯀꯗꯧꯔꯤꯕꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣই ꯃꯌꯥꯝ ꯆꯨꯡꯁꯤꯟꯅꯔꯒ ꯁꯤꯗꯩ ꯄꯨꯊꯣꯛꯅꯕꯒꯤ ꯑꯗꯨꯃꯥꯏꯅ ꯄꯥꯟꯗꯝ ꯑꯃ ꯊꯝꯃꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅꯁꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯀꯣꯏꯅ ꯆꯠꯆꯔꯨꯕꯒꯤ ꯄꯥꯎꯗꯝꯃꯛꯄꯁꯤꯗ ꯑꯩꯈꯣꯏ ꯈꯣꯡꯒꯨꯟ ꯃꯪꯖꯤꯜꯁꯤ ꯌꯧꯖꯔꯛꯄ ꯃꯇꯝꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯉꯥꯡꯁꯤꯡꯁꯦ ꯑꯕꯦꯔ ꯇꯩꯅꯕ ꯑꯗꯒꯤ ꯄꯩꯁा ꯊꯠꯄꯅꯆꯤꯡꯕꯁꯤ ꯃꯌꯥꯝꯁꯦ ꯑꯃꯠꯇ ꯎꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕꯁꯤꯗ ꯄꯨꯂꯞ ꯈꯣꯝꯖꯤꯜꯂꯀꯥꯟꯗ ꯁꯥꯟꯅ ꯈꯣꯠꯅꯕꯁꯤꯗꯅ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯆꯪꯍꯟꯕꯒꯤ ꯑꯗꯨꯒꯨꯝꯕ ꯃꯁꯛ ꯃꯑꯣꯡ ꯃꯌꯥꯝ ꯎꯕꯁꯦ ꯍꯧꯖꯤꯛꯀꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯄꯥꯕꯨꯡ ꯃꯌꯥꯝ ꯑꯗꯒꯤ ꯑꯣꯖꯥꯁꯤꯡ ꯃꯌꯥꯝ ꯑꯗꯨꯃꯥꯏꯅ ꯂꯩꯕꯤꯕ ꯃꯌꯥꯝꯁꯤꯅꯁꯨ ꯑꯣꯏꯔꯝꯒꯅꯤꯅ ꯑꯩꯅ ꯊꯥꯖꯩ ꯑꯗꯣ ꯑꯣꯖꯥ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯍꯟꯗꯛꯀꯤ 2023ꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯎꯁꯪꯁꯤꯅ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯑꯣꯔꯤꯌꯦꯟꯇꯦꯜ ꯀ꯭ꯂꯕ ꯑꯃꯗꯤ ꯑꯣꯖꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯍꯩ ꯈꯔꯗꯪ ꯐꯣꯡꯗꯣꯛꯄꯤꯌꯨ ꯑꯩꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯁꯤ ꯄꯥꯋꯔ ꯍꯥꯎꯁꯅꯦꯅ ꯍꯥꯏꯔꯒꯁꯨ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯊꯣꯏꯗꯣꯛꯅ ꯈꯪꯅꯔꯦ ꯑꯗꯣ ꯄꯥꯋꯔ ꯍꯥꯎꯁꯁꯤꯗ ꯆꯨꯝꯅ ꯁꯨꯝ ꯌꯥꯎꯁꯪꯒꯤ ꯂꯥꯡꯕ ꯌꯥꯎꯁꯪꯈꯛꯀꯤ ꯅꯠꯇꯕꯗ ꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯊꯣꯛꯂꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯤꯗꯒꯤ ꯀ꯭ꯂꯕꯀꯤ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯤꯅ ꯍꯣꯠꯅꯕꯤꯔꯒ ꯃꯥꯅ ꯑꯄꯥꯝꯕ ꯑꯩꯈꯣꯏ ꯂꯝꯖꯦꯜꯒꯤ ꯑꯦꯊ꯭ꯂꯦꯇꯤꯛꯁꯀꯤ ꯇꯧꯔꯤ ꯑꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯁꯥꯟꯅ ꯃꯌꯥꯝꯒꯤ ꯀꯝꯄꯤꯇꯤꯁꯟ ꯑꯗꯨꯝ ꯇꯧꯅꯔꯤꯕꯀꯣ ꯁꯤ ꯌꯥꯎꯁꯪꯈꯛꯀꯤ ꯑꯣꯏꯅ ꯇꯧꯕ ꯅꯠꯇꯕ ꯌꯥꯎꯁꯪ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔꯗ ꯁꯦꯝꯒꯠꯍꯟꯅꯤꯡꯉꯤ ꯀ꯭ꯂꯕ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯏꯅꯁꯨ ꯑꯣꯟꯂꯤ ꯌꯥꯎꯁꯪꯈꯛ ꯇꯧꯔ ꯄꯥꯡꯊꯣꯛꯈꯤꯕ ꯅꯠꯇꯕꯗ ꯑꯗꯨꯃꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯥꯏ ꯄꯥꯛꯄꯁꯨ ꯑꯣꯏꯕꯤ ꯍꯥꯏꯕ ꯇꯥꯔꯦ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯣꯔꯤꯌꯦꯟꯇꯦꯜ ꯀ꯭ꯂꯕꯄꯨ ꯕꯦꯁ ꯋꯤशꯦꯁ ꯍꯥꯏꯖꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯋꯥꯟꯁ ꯑꯒꯦꯟ ꯍꯟꯗꯛꯀꯤ ꯌꯥꯎꯁꯪꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤꯒꯦ ꯍꯟꯗꯛ ꯌꯥꯎꯁꯪꯁꯦ ꯑꯩꯈꯣꯏ ꯌꯥꯎꯁꯪꯕꯨꯗꯤ ꯌꯥꯎꯗ꯭ꯔꯦꯀꯣ ꯕꯖꯥꯔꯗ ꯁꯨꯝ ꯂꯩꯔꯦ ꯑꯗꯣ ꯈꯪꯗꯦ ꯅꯨꯡꯉꯥꯏ ꯍꯥꯏꯗꯣꯏꯔꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯣꯏꯔꯥ ꯑꯗꯣ ꯍꯟꯗꯛꯀꯤ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤꯁꯦ ꯑꯗꯨꯝ ꯂꯥꯛꯄꯁꯤꯡꯁꯦ ꯑꯗꯨꯝ ꯁꯤ ꯑꯣꯏꯅ ꯌꯦꯡꯉꯦ ꯑꯗꯣ ꯍꯟꯗꯛꯀꯤ ꯌꯥꯎꯁꯪꯁꯦ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃꯅꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯍꯩ ꯔꯥ ꯃꯌꯥꯝ ꯌꯣꯟꯕꯤꯔꯤꯀꯣ ꯄꯣꯠ ꯆꯩ ꯁꯤꯠꯄꯒꯤ ꯆꯥꯡꯁꯦ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯁꯤꯠꯄꯒꯤ ꯆꯥꯡꯁꯦ ꯈꯔꯗꯤ ꯑꯗꯨꯝ ꯍꯟꯊꯔꯦ ꯍꯥꯏꯕꯗꯤ ꯃꯤ ꯗꯨꯀꯥꯟ ꯑꯌꯥꯝꯕ ꯂꯣꯏ ꯊꯤꯡꯉꯤꯗꯅ ꯑꯗꯨꯒꯤ ꯈꯔꯗꯤ ꯍꯟꯊꯕꯗꯤ ꯍꯥꯟꯅꯗꯒꯤꯗꯤ ꯈꯔꯗꯤ ꯑꯗꯨꯝ ꯇꯪꯈꯥꯏꯃꯨꯛꯇꯤ ꯍꯟꯊꯔꯦ ꯍꯣꯏ ꯑꯗꯨꯕꯨ ꯏꯇꯩꯃꯅ ꯍꯧꯖꯤꯛ ꯌꯣꯟꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯗ ꯆꯥꯗꯕ ꯌꯥꯗ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯉꯥꯛꯇꯅꯤꯅ ꯍꯥꯏꯕꯗꯤ ꯁꯤꯁꯤ ꯊꯤꯡꯖꯤꯟꯕꯗꯤ ꯌꯥꯗꯕꯅꯤ나 ꯌꯥꯎꯁꯪꯒꯤ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯀꯠꯊꯣꯛꯑꯀꯥꯟꯗ ꯏꯇꯩꯃꯅ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯕꯤꯔꯤꯅꯦꯕ ꯄꯣꯠꯁꯦ ꯌꯣꯟꯕꯤꯔꯤꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯏꯇꯩꯃ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏ ꯏꯇꯩꯃꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯌꯥꯎꯁꯪꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯑꯝꯇꯪ ꯄꯤꯕꯤꯔꯝꯃꯨꯅꯦ ꯌꯥꯎꯁꯪ ꯃꯌꯥꯝ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯧꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯃꯌꯥꯝꯒꯤ ꯁꯤꯒ ꯌꯦꯡꯉꯦ ꯇꯧꯕꯇꯕꯨ ꯍꯔꯥꯎ ꯀꯨꯝꯍꯩ ꯍꯥꯏꯕꯁꯦ ꯊꯥꯕꯜ ꯆꯣꯡꯕꯤꯁꯦ ꯑꯁꯤ ꯌꯥꯝꯅ ꯑꯉꯥꯡꯁꯤꯡ ꯒꯥꯔꯤ ꯊꯧꯕ ꯈꯣꯠꯄ ꯌꯥꯝꯅꯁꯨ ꯀꯟꯅ ꯊꯧꯋꯤꯗꯅ ꯑꯁꯤ ꯈꯔ ꯇꯞꯅ ꯊꯧꯕꯤꯌꯨ ꯆꯦꯛꯁꯤꯟꯅꯕ ꯍꯥꯏꯖꯔꯤ ꯍꯣꯏ ꯑꯩꯈꯣꯏ ꯏꯇꯩꯃꯒꯤ ꯑꯩꯈꯣꯏ ꯄꯥꯎꯖꯦꯜꯁꯦ ꯃꯌꯥꯝ ꯁꯤꯟꯕ ꯊꯨꯡꯅ ꯏꯝꯄꯦꯛ ꯇꯤꯚꯤꯅꯁꯨ ꯌꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯩꯈꯣꯏꯁꯦ ꯁꯤꯒꯤ ꯍꯩ ꯔꯥ ꯌꯣꯟꯕꯗꯨꯅ ꯁꯤꯟꯐꯝ ꯑꯃ ꯑꯣꯏꯗꯨꯅ ꯇꯧꯕꯗꯨꯅꯀꯣ
ꯁꯤꯟꯐꯝ ꯑꯃ ꯑꯣꯏꯔꯦ ꯅꯨꯡꯗꯥꯡꯒꯨꯝꯕ ꯆꯪꯁꯤꯜꯂꯒ ꯌꯨꯝꯗꯁꯨ ꯏꯁꯄꯣꯔꯠ ꯀꯩꯀꯩ ꯑꯗꯨꯝ ꯂꯧꯖꯩ ꯍꯣꯏ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯅ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯕ ꯇꯥꯜꯂꯨꯔꯀꯥꯟꯗ ꯅꯠꯇ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯨꯝꯍꯩꯁꯤꯒꯤ ꯃꯆꯠ ꯑꯃ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯦ ꯃꯧꯁꯤꯡꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯁ꯭ꯄꯣꯔꯠꯁ ꯃꯌꯥꯝ ꯑꯃꯈꯛ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯌꯥꯎꯋꯦ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯋꯦ ꯍꯥꯏꯕꯁꯦ ꯁꯤꯒꯤꯁꯦ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯗꯤ ꯉꯁꯥꯏ ꯎꯕ ꯃꯇꯝꯗ ꯏꯇꯩꯃ ꯍꯣꯏꯁꯦ ꯄꯣꯠ ꯑꯗꯨꯝ ꯌꯣꯜꯂꯒ ꯂꯩꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯗꯅ ꯗꯨꯀꯥꯟ ꯊꯣꯡ ꯑꯝꯇ ꯍꯥꯡꯒꯗꯕ ꯃꯇꯝꯁꯤꯗ ꯍꯥꯏꯕꯗꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯆꯥꯗꯕ ꯌꯥꯗꯦ ꯊꯛꯇꯕ ꯌꯥꯗꯦ ꯈꯜꯂ ꯀꯥꯟꯗ ꯑꯗꯨꯝ ꯄꯣꯠꯁꯦ ꯌꯣꯜꯂ ꯂꯩꯕꯤꯕ꯭ꯔꯥꯅ ꯈꯜꯂꯨꯕꯅꯦ ꯑꯗꯨꯒ ꯁ꯭ꯄꯣꯔꯠꯁ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯋꯦ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯇꯩꯃ ꯑꯗꯣ ꯏꯇꯩꯃ ꯑꯩꯈꯣꯏꯒꯤ ꯌꯥꯎꯁꯪ ꯍꯟꯗꯛ 2023ꯒꯤ ꯌꯥꯎꯁꯪꯁꯦ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯏꯇꯩꯃꯒꯤ ꯁꯥꯏꯠꯇꯒꯤ ꯀꯔꯤ ꯋꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯕꯤꯅꯤꯡꯉꯤ ꯍꯟꯗꯛꯀꯤ ꯌꯥꯎꯁꯪꯒꯤ ꯏꯁꯄꯣꯔꯠ ꯂꯥꯛꯄꯁꯤꯅ ꯑꯉꯥꯡ ꯅꯨꯕꯤ ꯅꯤꯁꯥ ꯄꯁꯥ ꯆꯥꯕ ꯈꯣꯠꯄ ꯈꯣꯠꯀꯗꯕꯗꯣ ꯑꯗꯨꯗꯨ ꯅꯥꯊꯩꯔ ꯊꯝꯈ꯭ꯔꯀꯥꯟꯗ ꯑꯐꯕ ꯁꯥꯟꯅꯔꯣꯏ ꯄꯣꯔꯛꯇꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯃꯊꯧꯅꯥ ꯂꯩꯕ ꯑꯐꯕ ꯃꯤꯡꯆꯠ ꯄꯣꯔꯛꯄ ꯑꯣꯏꯍꯟꯅꯤꯡꯉꯤ ꯍꯣꯏ ꯑꯃꯁꯨꯡ ꯅꯤꯁꯥ ꯄꯁꯥ ꯆꯥꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯏꯇꯩꯃ ꯍꯣꯏꯅ ꯍꯧꯖꯤꯛ ꯌꯣꯟꯕꯤꯔꯤꯕ ꯃꯆꯤ ꯂꯩꯈ꯭ꯔꯕ ꯍꯩ ꯔꯥ ꯃꯌꯥꯝꯁꯦ ꯁꯤꯁꯤ ꯑꯣꯏꯅ ꯆꯥꯁꯅꯨꯀꯣ ꯏꯇꯩꯃ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯇꯩꯃ ꯄꯣꯠꯁꯨ ꯌꯥꯝꯅ ꯁꯤꯠꯄꯤꯔꯣ ꯑꯃꯁꯨꯡ ꯍꯦꯄꯤ ꯍꯣꯂꯤ ꯍꯥꯏꯖꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯏꯇꯩꯃ ꯑꯩꯍꯥꯛꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯁꯣꯏꯕꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯁꯤꯇꯤꯖꯦꯟꯁ ꯀ꯭ꯂꯕ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀ꯭ꯂꯕꯁꯤꯡꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯈꯨꯠ ꯊꯦꯛꯄꯗ ꯄꯥꯕ ꯌꯥꯔꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯌꯨꯅꯤꯛ ꯑꯣꯏꯔꯕ ꯀ꯭ꯂꯕ ꯑꯗꯨꯗꯅꯤ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕꯁꯤ ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯔꯒꯅꯥꯏꯖꯤꯡ ꯀꯃꯤꯇꯤ ꯑꯃꯗꯤ ꯀ꯭ꯂꯕ ꯑꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒ ꯎꯅꯖꯗꯅ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯇꯟꯖꯥꯗ ꯂꯧꯖꯒꯦ ꯑꯣꯖꯥ ꯑꯍꯥꯟꯕꯗ ꯑꯣꯖꯥꯒꯤ ꯃꯤꯡ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯃꯍꯦꯟꯗ꯭ꯔ ꯅꯥꯎꯔꯦꯝ ꯌꯥꯎꯁꯪ ꯀꯨꯝꯍꯩ ꯂꯥꯛꯄꯒ ꯏꯔꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯄꯥꯡꯊꯣꯛꯏꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠꯁ ꯇꯧꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯁꯤꯇꯤꯖꯦꯟꯁ ꯀ꯭ꯂꯕꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯕ ꯎꯠꯆꯔꯤ ꯑꯃꯁꯨꯡ ꯂꯥꯛꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯤꯔꯤꯕ ꯍꯥꯏꯗꯤ ꯆꯦꯅꯦꯜꯁꯤꯕꯨ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯁꯤꯇꯤꯖꯦꯟꯁ ꯀ꯭ꯂꯕꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯔ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯤꯇꯤꯖꯦꯟꯁ ꯀ꯭ꯂꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕꯁꯦ ꯇꯥꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕꯁꯤꯡꯁꯤꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯈꯤꯇꯪ ꯇꯣꯞ ꯇꯣꯞꯄ ꯑꯗꯨꯒꯨꯝꯕ ꯀ꯭ꯂꯕ ꯑꯃꯈꯛ ꯑꯣꯏꯅꯁꯨ ꯎꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯀ꯭ꯂꯕꯁꯤꯒꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯐꯖꯔꯤꯕꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯅꯍꯥꯟꯋꯥꯏ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯆꯠꯅꯔꯛꯑꯕ ꯑꯩꯈꯣꯏꯒꯤ ꯄꯅꯥ ꯍꯥꯏꯗꯅ ꯈꯥꯏꯗꯣꯛꯏꯕ ꯄꯅꯥꯒꯤ ꯀꯣꯟꯁꯦꯞꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯀ꯭ꯂꯕꯁꯤꯡꯁꯤꯅ ꯔꯤꯚꯥꯏꯚ ꯇꯧꯕꯤꯔꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤꯁꯨ ꯑꯩꯈꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯄꯅꯥꯒꯤ ꯀꯣꯟꯁꯦꯞꯁꯦ ꯁꯔ ꯀꯔꯝ ꯍꯥꯏꯅ ꯂꯥꯛꯈꯤꯕꯅꯣ ꯑꯩꯈꯣꯏꯅ ꯁꯤꯇꯤꯖꯦꯟꯁ ꯀ꯭ꯂꯕꯀꯤ ꯑꯦꯅꯨꯋꯦꯜ ꯁ꯭ꯄꯣꯔꯠꯁ ꯐꯦꯁꯇꯤꯚꯦꯜꯁꯤꯗ ꯑꯩꯈꯣꯏꯒꯤꯁꯤ ꯂꯩꯀꯥꯏ ꯑꯅꯤ ꯁꯣꯝ ꯂꯩꯀꯥꯏ ꯑꯃꯁꯨꯡ ꯋꯥꯡꯈꯩ ꯈꯨꯅꯧ ꯁꯤꯒꯤ ꯃꯌꯥꯏꯗꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯀ꯭ꯂꯕꯁꯦ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯌꯥꯎꯁꯪ ꯃꯅꯨꯡꯗ ꯁ꯭ꯄꯣꯔꯠꯁ ꯇꯧꯔꯝꯗꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯨꯇꯤ ꯂꯩꯕ ꯃꯇꯝꯗ ꯁ꯭ꯄꯣꯔꯠꯁꯦ ꯇꯧꯔꯝꯃꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯍꯥꯛꯇꯛꯇꯒꯤ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯤ ꯁꯨꯇꯤ ꯌꯥꯝ ꯁꯥꯡꯅ ꯂꯩꯕ ꯃꯇꯝ ꯌꯥꯎꯁꯪꯁꯤꯗꯒꯤ ꯑꯩꯈꯣꯏ ꯍꯧꯔꯁꯤꯅ ꯍꯧꯖꯈꯤꯕꯅꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯄꯅꯥ ꯁꯤꯁꯇꯦꯝꯗꯣ ꯍꯥꯏꯖꯗ꯭ꯔꯤꯉꯩ ꯀꯥꯟꯗ ꯑꯩꯈꯣꯏ ꯁꯤꯇꯤꯖꯦꯟꯁ ꯀ꯭ꯂꯕꯇꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ 19 ꯍꯦꯟꯅ ꯑꯩꯈꯣꯏ ꯄꯨꯊꯣꯛꯆꯈ꯭ꯔꯦ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅ ꯆꯪꯁꯤꯟꯖꯔꯤꯁꯤꯗꯤ ꯁ꯭ꯄꯣꯔꯠꯁꯇꯤ ꯀꯃꯥꯏꯅ ꯗꯤꯕꯦꯂꯞ ꯇꯧꯒꯗꯒꯦꯅ ꯍꯟꯀꯠꯅ ꯌꯦꯡꯕꯗ
ahalaman kaya amaga ikoina pullaga matamdugi layoi khraba ahalaman singna karina hairam ge haibsta matam amada mapal kangjebungda ikoi pana mari sigi purai pana ya school pana khwai pana na tawrga leiriba pana mari sigi sina kangjebungda tholak bakanda magi unity si tolai ga tongdana ai hoigi thang lanmi phimu lanmi naga score tawdana andoin tarugal hakhiba madugi culture do ai khoi tasengna madu mangdhar e hujikti madu mangdhar pasida ai khoina laikai ani sidagi ai khoigi laikai ani sidagi mas khairaga tawbi yabra du yeng asi haidana ahalaman sing laioi khraba ahalaman sing moyi pauta ki matungina hujik chatharak papone anoin tawdana ai khoina khoi wangrel marjing thangsing aduga kawru haidana masi khoyum lai marigi maikai mari sumdai nipan nga iba aduga ai khoigi maitai gi haidi sahi chani lising ani henbagi puwari da munaidana singmi tammi adagi seista khoigi naga adu ada karim khaida bida punamak amatta oina leiramba adugumba khoi yek salai taret sibu ngakpi ramba adugumba ibudau mari sigi koloi mingle lauraga ikoina pangthok chabani ekoigi annual sports festival se tasengna de ngasi ma khoina ibudau mari gi koloi mingle lauraga pangthok chari si lai gi thorum mai khoi chapchana tawse ekoi mangda thamjari ba chong nung mayam si pana mari makini pana lakpi loinana ekoi gi moida thamamba kano mayam do chanabida thamamba penana ye kai rol oraga puthorakpa adagidi maibina khoigi ibudau amamamda moina matamdugi thawalon singdo kaidana andoina tawraga athen kharai tawjadana aikona manguraba aikoi mangdharaba khundai sigi ngasagi pana khairamba pana lamjen gana tawramba adagi pana kangjai gana tawramba punamak singdo mangdharakpado maduda citizens club na am thamo sona wajabagai roina na ibudau marigi koloi mingle laurga pangthok seba sports ni yam nungai ta sa matam da khoi pu wari ga so khoina yamna sagonar ba adugumba wari watai ke amsu takpiri sir na sir da khoina makata na khangjaning ba citizens club ke atai club ta tawma da ba ha ba tar khoina news sing da so khoina flash yamna fazna tawbi gi ha ba tar ahandak chahi da gi hawbu su male citizens club ki han han ba khoi gi MLA trophy had na khoi gi hai ba pana mari si da gi tawra kan da khoina cleanliness program ma ka before Yaoshang oina sumai tawra kan da pushalaki ba gi si concept si gi matang sa so have you plus at the same time khoi gi lady Manipur lady club mayam si da so ha ba tar citizens club ki through da gi sigumba MLA trophy gumba tongan ba sigumba yamna unique oi ba adagumba akoigi program je si yaw pangthok hanna gi damak ta su akoina sir gi mai kai dagi citizens club gi mai kai dagi pukning kitang thawat piramu sir tasena di aikoi MLA trophy si handaka mangarak subune masi matam dugi MLA singna piga daba trophy ni masida aikoi club na amna khanjai aikoina tawriba sports amadi pana khaiba adubu aikoina akoibada lu nandaba magi pollution thokpa yaba masi mayam je khanjara kanda aikoina matamdugi MLA ga aikoina tanase akoi swain tawdana sir trophy ma khoi hapsage yagadra masi matam gi ni sarna karigumba kanoma tawhib targa su sar gi mathangda lakpa amana tawgadabani kai dena na haibirakpadagi andoin tawdana aikoi pana marisi hana no koi dibini humne walingeda akoi sigi MLA trophy se pangtok se adu handak kisna MLA trophy se nimit nini chupna pangthoi masigi chana thangna ba khona na basu respected honorable sir arulna adum tawbi aduga prize su mana pidori ni prize su yam chauna koina thamjai maramdi ngasi koina sports yeng ba tholak ba kanda lairakta kulakta drill da akoibada yamna namthi hanaibada adu itargadi madu karimta kana ba phangoi da banina aikoina lu nan basichu baro sports ne na haijaningi adon tawdana aikoina MLA trophy si thamjabani mayam punamakta aina haijaning badi annual sports festival Yaoshang kumai siga mari leinana pangthokba akoigi magi competition nina pana jengsina ekta magi mayum dagi thang adagi unity ma panamam dagi mi chani chahum thoga masigi unity ma sagalga tawrise masi akoina social service ta da base to bunateba maitei gi thaina leramba akoigi leipung karaga leipung gi wari du husik mutkreba aduna masida aikoi se kalai ba jaga da aikoi punba yaga dage haibse
ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯦꯡꯖꯔꯒ ꯁꯤꯇꯤꯖꯟꯁ ꯀ꯭ꯂꯕꯅ ꯉꯁꯥꯏꯒꯤ MLA ꯇ꯭ꯔꯣꯐꯤꯁꯤ ꯃꯇꯝꯗꯨꯒꯤ MLAꯁꯤꯡꯒ ꯇꯥꯟꯅꯖꯔꯒ ꯄꯥꯡꯊꯣꯛꯆꯕꯅꯤ ꯑꯩꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ तसेंगना हक्चांग फननब थमगे हाइब तारगदी लू नानब दरकार लई अदुना अखोइना यावसंगी अखोइगी अबेर दैनब अदगिदी ज्ञानमेन तानदब अदि इसिंग हाइजनब मसी मयाम सिंगसे मसी कोहनबिगे हारगदी लेकाई यूनिटी लेननबिदमक्ता MLA ट्रॉफी गुंबा नत्रगसु तोंगान ट्रॉफी खरा हापगा लू नानबगी थोरमसे पांगथोकपियो हाइदना आई सिटीजन्स क्लब की माइकैदगी आई मयाम पुनमकी मफमदा हाइजरी नुंगाइजे अरोइबोइना हाइबा तारे सिटीजन्स क्लब की माइकैदगी यावशंगी मरी लेना हाइबा तारे मणिपुर की मियाम द याहा पाउजी खितंग पिबिरमो सर तसेंगना हाइबदी यम हाइनिंगी हाइदोकपदा यादब पनमसु लेरे तसेंगना अखोइगी लमता था मसी अखोइगी मैतै सिंग यम सागोनरगा लैबदु मथाने लमता था सिदा पांगथोइबा अखोइगी मीगी मरोंदा हाइजब तारेको इसामकिदी लाकप नते तसेना यावसंगाइजिदी सही चनी खितंग हेनबदंगारी सिदा मणिपुरगा यावसंगाना फेस्टिवलगा पांगथोरपजिदी जस्ट अखोइगी ओरिजिनल दी नतेबा अदुबु ngasiगी awon ba festival mayam ama lakpa isdi matam gini adubu yausang kumai lakpada mayam da ina haijaning badi lambi sorokta satana adagidi kano tawdana aikoigi aber taina dana natta mani sa dana natrana drug nung sa dana adu mayam singdugi mahutta yausangi sports ta mai onjan biu yausang kumai lakpada citizens club ki maikai dagi पुनमक अशोक अना याउदबा अदि एक्सीडेंट याउदबा लंबी द सोरक्ता लेसाबी मचा कारण तुरन तउदबा अदि थबन चौगम द लेसाबी मचा की मखुत ब्लेड न लेलमे हाइबा अदुगुंबा यामना पृथ्वी मफम द थोइदबा मयाम अमा मणिपुर द थोइसे हनकी याउसंग सिदि थोक्तबा गंबो ओरसनो लोइनना हनकी याउसंग सिना लाखदा मयाम पुनमक याइफबा मंगोल अमसुंग अनौबा स्पोर्ट्स अनौबा मणिपुर अमा सेमिनरसी एना सिटीजन्स क्लब की माइकैदगे हाइजरी थैंक यू सो मच सर थैंक यू फॉर योर टाइम Good afternoon, sir. Sir, अखोगी अमजून को sir अखोगी चाही खुदिंगे अखोगी media persons में आमगे सुमाइना अखोगी sports meet अमा सिंबी बसे सिगी मतंग सर सर गे वखलो कितंग थम्बियो सर sports sin bajari chahi ki oina sim diam phare keno da khoi di throughout the year chahi jo paje matam phangde no adu nita bo paulo bugi halak pagi I bugi mayam jara sum khoi myam je paumi myam je loina consume dor leibni na chahi mada sumaina 3-4 days up to 5 days hevta re khoi myam je sana bugi tanjam phang ma hevta re isi yam thina khoi da body amdi mind ani maksi refresh to na bugi ko adu la khadri another next year gi damta amu makatana koi tawdoriba journalism haitare adu tawbuda yamna energy pigada badu makalgi 5 days ki kind of break na haitare complete break tina te to koi sana bagi tanjam phangsi am tina phai hoi sir adu sigi mu han ghar kan da mu regular koi electronic media gi di adum makadana news adum phone gi done sir ya nungai sir adu sir koi loslak koi da haitare ko sir koi gi impact tv gi maikai da gi haitare manipur gi miyam sir ne impact tv represent tawbira kan da ko sir koi gi kenogi manipur gi miyam da yaoshang gi 2023 gi yaoshang sigi damakta koi yafa fawja kitang pibiramo sir Yaoshang almost loisale ko ado oitar gasu Yaoshang se mayam gi aina khanja bada huju phagu se yamna nuai na dum mayam se celebrate tarong nin khanjai
ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯂꯦꯝꯍꯧꯔꯤꯕ ꯅꯣꯡ ꯅꯤꯅꯤꯁꯤꯁꯨ ꯑꯗꯨꯝ ꯌꯥꯝꯅ ꯅꯤꯡꯊꯤꯖꯅ ꯐꯖꯅ ꯑꯗꯨꯝ ꯇꯧꯕꯤꯌꯨꯅ ꯍꯥꯏꯖꯒꯦ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯔꯦꯁꯄꯣꯟꯁꯤꯕꯜ ꯁꯤꯇꯤꯖꯟ ꯑꯃꯃꯝ ꯑꯣꯏꯕ ꯑꯃꯗꯤ ꯃꯊꯧ ꯇꯥꯏ ꯅꯨꯡꯉꯥꯏꯊꯣꯛꯄ ꯈꯛꯇꯗ ꯆꯠꯄ ꯌꯥꯗꯕ ꯑꯩꯈꯣꯏ ꯑꯩꯅ ꯁꯨꯝ ꯎꯖꯕꯗ most of the societies including Manipur society say we are kaya tare nungai bana pleasure amadi entertainment na appeal tauba aduga intellectual nadraga afaba thabak na appeal tawdaba adu makhal gi khunai adu makhal gi mioi masingam yamgum tawi hai tare aduna akhoi loina mak entertainment ju mathok tai pleasure ju mathok tai but at the same time akhoi responsibility se khangna thabak tawba ma mathok tai en khale aduna intellectual da su appeal tawba adi intellect su appeal tawba adu entertainment su appeal tawba adu makhal gi yaoshang ama handak jahi yaoshang sir mai oiminasi mathang gi ju oiminasi habta Thank you so much, sir. thank you ꯑꯩꯍꯥꯛꯅ ꯍꯧꯖꯤꯛ ꯐꯝꯖꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯔ ꯍꯤꯖꯝ ꯔꯥꯖꯦꯁ ꯑꯦꯗꯤꯇꯔ ꯑꯩꯈꯣꯏꯒꯤ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯑꯩꯈꯣꯏꯒꯤ ꯏꯪꯂꯤꯁ ꯑꯦꯗꯤꯇꯔ ꯏꯪꯂꯤꯁꯀꯤ ꯏꯪꯂꯤꯁ ꯗꯦꯂꯤꯒꯤ ꯑꯗꯨꯒꯨꯝꯕ ꯑꯦꯗꯤꯇꯔꯒꯅꯤ ꯑꯩꯈꯣꯏ ꯁꯔꯒ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯇꯟꯖꯥꯗꯨ ꯂꯧꯖꯒꯦ ꯁꯔ ꯋꯦꯜꯀꯝ ꯇꯨ ꯗ ꯁꯣ ꯁꯔ thank you ꯁꯔ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯔꯗꯒꯤ ꯍꯥꯟꯅ ꯈꯪꯖꯅꯤꯡꯕꯁꯦ ꯁꯔ ꯑꯩꯈꯣꯏꯒꯤ ꯑꯝꯖꯨꯅ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯌꯥꯎꯁꯪꯒꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯌꯥ ꯄꯔꯁꯟ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯁ꯭ꯄꯣꯔꯠꯁ ꯃꯤꯠ ꯑꯃꯈꯛ ꯁꯤꯟꯕꯤꯕꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯁꯔ ꯑꯩꯈꯣꯏꯒꯤ ꯋꯥꯍꯩ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯁꯔ Oh, masigisi amjune adigi kona editors guild Manipur ni amju leibani ko aduga masigisi kuidi kuire tori se aduga ai si yoksang manung se ai gidi si na third or fourth time on mani ai khan di yorok aduga masigisi torpodi chehi tarai helamni sigi sports meet se aduna yam nungai sidai sida akoi the sense of competitiveness ama pieba langton ai akoi ai gi oina ai akoi sangai gi kwain towi adagi kenogi impact ki kwain towi ISTV kwain pon hungi kwain towi ga hang tamda akoi unified kareba ama ju leidana unified kare hamno ama tim mayam ge punbado madu su hekta da nungai dana aduni hain to ai chehi mari mangadi sure ai yorok toba ado handakisna 2023 gi si ai amka after 4 or 5 years break ko madu ai lakpani handakse yam nungai masi gi aduna masi gi adum akoi su akoi gi khabar gi su adi media gi su keno gi de kareba akoi gi electronic gi de khangdre ko nimit kani thabno akoi di mani hoi thaeba nimit mani thabne masi right time for us all to get together aduga tawraga akoi sports chu khitang da akoi gi tawraga akoi nungai na sain to akoi matam ji len chi cochin dra akoi sin gi mni ya nungai je akoi gi daily newspaper sing gi de akoi 5 days holiday leba tar ga sir akoi gi electronic media gi de haba tar holiday sing lei leita ba haba tar sigi sports meet se egloi ba kanda akoi gi mayam se loina mak chener kanda mu horen nungdang gi pau se phong na ba mu ready lei ru ga doi ne ba adu way the same time akoi gi handak amjuna sinbiri was na haba tar media house pull up se punjal kanda akoi gi umbrella am gi makha da leminera media house ma se pull up punjana kanda akoi gi amaga sakang mai khang na ba gi adu ma tanja ma phang ba gi opportunities su very right aduni akoi na sak kariba akoi introduce tong na ba degi sakhang mai khang na ba ji not necessary that akoi loina mag yamna solemn moibum tamda adum tamda akoi unaba khopi mohta akoi shine tamda akoi nungai na akoi unaba khot je I think this is a very good opportunity ko aduna akoi loina mag khangmin asi aduna bo noi ngasi engod interview lu ra isni na sir akhoi chahi khuding gi oina ko sir akhoi gi amjuna sumaina sinlang dana akhoi gi media house mayam khak pulla kan da akhoi na sumain tor kan da gathering ama tor kan da akhoi gi sports meet ama khak sinbi base sigi matang da sir gi ba wakhlon kitang thambiu sir ai hajage on Manipur working journalist union akhoi gi amju che akhoi gi Manipur gi leirba akhoi gi print and media mayam sigi akhoi apex body amani adoga Indian journalist union de appreciate tawba adugumba achoba akhoi gi permission gi akhoi gi union amani na ado kenoni hujik Manipur akhoi tongan print and media house am jame aduga ngasi akhoi gi democracy gi forest state na leirba media na lahum thuk akhoi magi role of the media gi phatar lowi ai akhoi na yaoshang ji Manipur ji the dil akhoi lelo festival hai ek chai khuding gi akhoi gi festival yam leiba ado yaoshang ji jo akhoi numit manga din se akhoi gi suti thadoi tharok pose jo akhoi na masida akhoi de atharing dabne tharing dab ji akhoi gi pause pubiri ba akhoi gi kai khumji ba akhoi gi hokur hai tare moi sin akhoi charok jasin tawda lambi da surok thatta kotara taw me amira akhoi gi pause puya daba dagi akhoi na
namdana akhoi miyam da akhoi gi pau phangin da bagi hai tare ne yam nuai ta na akhoi numit mangani akhoi chuti thai ado akhoi na khan bada asang numit mangani se matam ji time is money matam mai se akhoi gi paisa ni ado ga Yaoshang ko mai jina akhoi gi lekha da akhoi chingdan da ba ari am da matam mangan da ba ari am da akhoi gi expenditure charging tau da ba ari gi cham han phum to tau da ba do akhoi na amju na handa ka thar ga sinjari ji 13 akhoi gi annual akhoi sport meet ni tarom direk shu bane ba ada masi gi khwari gi pandam de kaino hai ba da Yaoshang gi matam da akhoi gi media akhoi gi pausi sing gi leiba me thawai oi ba media akhoi gi men jari sing se sigi marak ta akhoi healthy society ama masamu phawa khunai amor purak pa aro ga akhoi gi ai nimja hor paulo khule ba sigi moi sum gi talent hal tawraga moi da akhoi sana bada art da concert da any yam creative oi gi yam lei ba ada ayam bada akhoi gi amju gi oi ba paubi sing se akhoi gi sana bada jo sing thobi yam lei ba aduna akhoi na mit manga ne si Yaoshang chuti oire hai kana karim tawga le ragadi jumna phamjin na ta legislation mat matam mangdo adugi sarupudi akoi mage ai ba myam akoi exposure tawdana si tawdana akoi mana pidana ko tawi aduna da akoi na tawjari si akoi event si akoi he hawun mit gi ko akoi na tos daily sele kangla gi senglaba akoi holi laifam le dagi na press ka pau sele maira sukhale aduna mit di akoi khabar adum phongi hala ba hawun mi se mathang dagi di akoi na kano da akoi gi kano kumal pa gi akoi gi men stadium da athletic ki mayam short put long jump ade 100 meter 4 meter di akoi chele me ade volleyball ajab de sare volleyball ate te akoi gi kano impact ani sangai express adagi punglo phom ke media inu fight kai dam sani adu loire kan ngarang sina bo khoi ge kano da khoi ge jeng college ge khoi ge badminton ge adu da badminton ne ge khoi ge table tennis ne yam sani adu loire adu laga si sina ga khoi ge si ge khoi ge rong som ge khoi ge si ge long bo khoi ge cricket ground ge sana jari aduna khoi ge moro ibadi akoi na matam mangan da ba Pami sing basa dulu tu leh ba, sana bagi hai tu isin tu ba, healthy society oina ba, ada akoi masih je pun unami nera kanda, water tasen tahu akoi ya unity oi amba purai nungsi, akoi sama akoi pilda akoi sana bayi di, magzat ko sulai tiada ram malai tiada, apa tadi sana mungkin thora di aja na, ada akoi media aja all akoi apa nak akoi na, ipau lobu sih akoi no enemy, no friend, aja baru bayi tiada, yang nak bayi tiada, ada pandang mamba tahu akoi na, sama akoi Yaoshang sport sih tahu ni aduga, aina ngai hang bigi do bana takchening ai haijening gadi sorry Yaoshang gi sirai na kari message pinning gi ha sumi Yaoshang ko me se ko gi atopa ko gi lu do tung do chu do lai gre ko gi Hindu drama ko gi adu da ko baptist to da ga lo ru de gi ko adu masi ko thadok ko pagam di matam ko gra da min mangani se ko na sa to da ko da abir taina da na are ko gi da ka theng da na nibat ya de khoi di akoi bai society ra niba hai ba mingon dagi niba ji tongde yum na chang sen khai ba tharu that pa na keng cheng ba dagi abire taina ba ama taw ba mayam ade thabin si ngang theng ba ra pung ba ro hok chung ba adar matam mangan ba dagi pam de ba anu ka ter khoi gi crisis ma ama tholok ba aduna ga adu sumayam ji khoi na si pam de adu sobodi lekai khuding ja khoi gi mana Yaoshang monung ja khoi gi club sangstan NGO sing mayam pun mana khoi gi Yaoshang sport ka tawro kan da tawri je sini jam phai aduna so ko khunggung do lei ba kai jo lei ba ngang jing jo digi moina karam be event na sana ba pami football da volleyball da lamjen da khatuk pang be ba aduna khona groom tawro ga sem ba ya ba yam lei ba aduna Yaoshang da ko hena ka hena ko sing haina da na abi taina da na am taw da taw jo pamde aduna Yaoshang ko be ji bangthok si matam maman khangsi matam mai je sani adu khona akoi gi haksang gi akoi moral de ko kare ke mayam ma akoi gi kai dena ba khotor mang the dena ba to gi padam sim bai yam thamjini aduna mi de asom na pungom na Hindu sali ba Bengal khang am khang de di 2 days ka ni Yaoshang gi ku mi gi je ada akoi jena mi mangani ha nugai thok tena ari mang thok me am bi ju phati ha jini adu matam gi ono khan jam tare adu khan tar ko me pun mang na problem bi la kare khali adu aina tang del aroi ba jini madi akoi me yam yam pulag han to sam nuai jai adu aina Manipur me ha jini madi thablu chongba thablu chomi bi nuai ba petok pa ju ya jaw to ya di thablin chong ma tam da khoi gi mayum ma kai pala ba khoi gi nupa sing na pakhang sarag yaw bi ganu ari mayum ma kai pala ba khoi gi mogu ching sala ba
ꯑꯗꯨꯒꯨꯝꯕ ꯏꯃꯥ ꯁꯛꯂꯤꯕ ꯅꯨꯄꯤꯁꯤꯡ ꯃꯌꯥꯝ ꯑꯁꯤ ꯂꯩꯁꯥꯕꯤ ꯁꯥꯔꯒ ꯌꯥꯎꯍꯟꯕꯤꯒꯅꯨ ꯑꯗꯨꯒ ꯐꯤꯖꯦꯠ ꯐꯤꯒꯥꯏ ꯁꯦꯠꯂꯀꯥꯟꯗ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯊꯥꯕꯜ ꯆꯣꯡꯕꯤꯒꯅꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯗꯒꯤ ꯊꯥꯕꯜ ꯆꯣꯡꯕꯁꯤ ꯃꯍꯧꯁꯥꯗꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯑꯩꯈꯣꯏ ꯈꯪꯗꯕ ꯑꯗꯨꯝ ꯄꯨꯡ 4ꯗꯒꯤ ꯍꯧꯔꯒ ꯅꯨꯃꯤꯠ ꯂꯩꯔꯤꯉꯩ ꯆꯣꯡꯉꯀꯥꯟꯗ ꯌꯥꯝꯅ ꯂꯣꯏꯁꯤꯜꯂꯤ ꯍꯧꯖꯤꯛꯅ ꯄꯨꯡ 7ꯗꯒꯤ ꯆꯣꯡꯕ ꯍꯧꯗꯦ 10ꯗꯒꯤ ꯍꯧꯔꯀꯥꯟꯗ 12 ꯐꯥꯎ ꯆꯣꯡꯅꯤ ꯍꯥꯏꯕ ꯑꯃ ꯂꯩ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯇꯝꯁꯤ ꯃꯥꯡꯍꯟꯒꯨꯝꯁꯤ ꯑꯗꯣ ꯑꯇꯣꯞꯄ ꯃꯤꯒꯤ ꯂꯩꯕꯥꯛꯁꯤꯡꯗ ꯇꯥꯔꯒ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯗ ꯃꯖꯥ ꯇꯧꯊꯣꯛꯄ ꯑꯊꯦꯡꯕ ꯑꯍꯤꯡꯐꯥꯎ ꯕꯣꯠ ꯂꯩꯊꯣꯛꯄꯅꯣ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯄꯥꯟ ꯆꯠꯂꯨꯕ ꯏꯃꯥꯟꯅꯕꯅ ꯍꯪꯉꯤ ꯒꯋꯥꯗꯒ ꯍꯪꯉꯛꯏ ꯑꯇꯩꯗ ꯍꯪꯉꯛꯑꯦꯕ ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯌꯥꯎꯁꯪꯒꯤ ꯑꯗꯨ ꯇꯧꯒꯗ ꯀꯔꯤꯒꯤꯅꯣꯅ ꯍꯥꯏꯌꯦꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩ ꯑꯗꯨꯅ ꯌꯥꯎꯁꯪꯒꯤ ꯀꯨꯝꯍꯩꯁꯤꯅ ꯑꯩꯈꯣꯏꯕꯨ ꯆꯤꯡꯊꯍꯟꯕꯤꯒꯅꯨ ꯑꯩꯈꯣꯏ ꯆꯥꯎꯈꯠꯄ ꯀꯩꯔꯥꯛꯇ ꯀꯥꯕꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯖꯒꯦ Madam, अखोई हंदक यावशंगसिना लाकपसे सिगिसदा मैडम अखोई अतै प्रोफेशन सिंगी ओइनादि लोइनमक से सुटी थादने एन्जॉय तौरगा लेइनेबा मैडम पुलिस फोर्स सिंगी ओइनदि अमसुंग ट्रैफिक पुलिस सिंगी ओइनदि अखोई सो हॉलिडे हाइबसे लेइते अदना मैडम सिगी यावशंग नुमित मंगानी सिगी मनुंगसिदा अखोगी पुलिसमैन सिंगसिना पुलिस सिंगसिना थेंगनाबा अवा नुंगाइदो खितंग शेयर तौबियु अवा नुंगाइ अखोगी शेयर तौ मतांग अखोगी यावशंगसिना लाकपसदा हाइबदा अखोइदि उदि सुटी फंगजद्रा लेबाक सिगी यावशंगने लाकपसदा अखोगी सेंगी गेसदा अखोई ड्यूटी तादना मयामगी लाकपसिंगी कनो तौदना सोशल अखोई मयाम लाकपसिंगी ngakpi सेंबीदना तौबीदना लेरे अदुना अखोई यावशंग यावबा कुमै फिरोंदे याव फंगजद्रे अदु यावशंग लाकपा इचिनाव सिंगना अखोगी आंगांजिंगना निसा पसा चाबीदबा अमदी ज्ञान ताना इंगना चिंगना यावशंगे लोइबा फोबोतदी इंगना चिंगना पानमा फोबो लोइबिना सिसे हारगा इ मतांग लोइसनजर Thank you so much man sir अखोइना पुलिस सिंगसिना हाइबा तारे अखोगी हंदकी 5 day यावशंग से लाको मतम से sir करी करी अवा नुंगाइ थेंगनाबगे हाइबदो इम्पैक्ट टीवी ने द अखोइना खितंग शेयर तौबियो सर अखोगी हंदकी यावशंगी हंदकी 2023 की यावशंगी सिदी अखोगी अवाबा कया थोइना अखोगी यावगिदे एक्सीडेंट ना सिंगबा खरा अदुम हंदकी को अदुगा अखोगी फेस्टिवल ना कह हेतारे यामना नुंगाइबा यामना मयाम हराव हरावना लेबगी अखोइना सुम जगह जगह चलगा थेंगनाबदा हराव हरावना स्पोर्ट यावबा अदगी हराव हरावना मयाम स्पोर्ट पुन येंगमिनाबगी केनो ममी ताइ हाइतारे याम नुंगाइजे सर अदुगा सर लोइसलकपसिदा हाइबा तारे अखोगी फ्रॉम द पुलिस की साइड तगी को सर मणिपुर की मियाम सिदा 2023 की यावशंग से लाको मतम सिदा पाउजेल खितंग पिबियो सर अखोगी पुलिस की माइकैदगी हाइजनिंग बजे अखोगी नुमिनी द सुंगारे को यावशंग लोइगदबा दु मखाताना खने सेनबा यावदना यावशंग से हराव तयामना लोइसन मिनबा हाइबदो अखोगी पुलिस की साइड तगी पिजरी थैंक यू सो मच सर सर की लाइफमगा मिंगा अमसुंग सर की डिजिग्नेशंस कदाइदा केना तौबिबा हाइबदो ऐसे हैंगांग थनादा लेबने SASIM होइना अदुग मिंगना सुरेश कवे लेफमना कोंगबा खुनौदगी थैंक यू सो मच फॉर योर टाइम हान ब्रदर सर सर की मिंगी लाइफ मिमगा लाइफमगा तंग हाइबियो सर आई गिचंद्र कांचीपुर सर याम नुंगाइजे सर अदो अखोइना सर दगी खंगजनिंग बसे अतोपा प्रोफेशन सिंग गे ओइना दि लोइना मग यावशंग नुमित मंगाने हाइबसे एन्जॉय तौनबगी मतम नेबा सर अदुबु अखोगी पुलिस ता लेविरिबा अमदि ट्रैफिक पुलिस ता लेविरिबा अखोगी पर्सनल सिंग दि हाइबा तारे मसि डे एंड नाइट अखोगी करी कदाइदा करी सोइगदगे हाइदना डे एंड नाइट वर्क तौरगा लेविबा अदुगुम्बा प्रोफेशन अमका कोइबनिना सर ट्रैफिक पुलिस की साइड तगी नुमित मंगानी सिदा करी अवा नुंगाइ थेंगनबिरपगे हाइबदा सर अदु खितंग पाउदमबिउ मसे अखोइना चंगेल ओरबा सिंफम अम ओइबनिना माइ लेरगा चेनबा याद्रे मसे अखोगी थौदांगने अखोइ लेजरिबा अखोइसि इम्फाल ईस्ट पुलिस की ट्रैफिक की अखोइ मेंबर सिंग ने अखोइ सारसु याविरि अखोइना थेंगनाबा हाइबसे कैसु नते गाड़ी दी जाम ओबि सांगसे मतम मतम की हेंगलकपा अदु एनी हेंगचजुनु कैसु काइदे अखोइसु ngamni हाइदना अखोइ स्ट्रेंग अखोइगी ऑस्कर चार्लीना थादोक पिरक्तना इम्फाल ईस्ट की मखादगी अखोइसि ngamnaba लोइमक तौजे अवा नुंगाइ थेंगनाबा हाइबजी वॉल्यूम हेंकलेगे अखोइगी वाई हाइजब तारे अदुबो अखोइ प्रजाजिंगना सेफ्टी ओइना मागे नुवाइ नुवाइना अखोइगी एक्सीडेंट यावदबिदा खना चनेबा थोक्तबिदा मा मै रूट चचबसे मसिना अखोइगी प्रायोरिटी ने अखोइगी नुवाइजबनी हाइबजे थमजगे
sir hoi lei bagi damak ta sai batar akoina safely akoi lambi sorok sida akoina chatpa fangjabane ha base akoi site tagi so haijage plus at the same time impact tv na so a very akoi gi traffic police amadi policing sigi mai kai dage akoi gi a very warm happy Yaoshang haina so haijage sir loislak paisa sir dage akoina khangjaning base sir akoi gi youth mayam sida especially youth mayam sa akoi gi modi inkhalak pani na ha batar traffic rules mayam follow torok taba aduguma mayam khak thengnei ba sir sigi matang sir gi site tagi advice kitang pibiramo sir ꯑꯩꯈꯣꯏꯅ ꯉꯝꯖꯕꯗ ꯑꯩꯈꯣꯏꯅ ꯇꯥꯔꯤꯕ ꯗ꯭ꯌꯨꯇꯤ ꯑꯩꯒꯤ ꯂꯣꯀꯦꯁꯟꯗꯨꯗ ꯂꯥꯛꯏꯕ ꯃꯤꯁꯤꯡꯗꯣ ꯂꯣꯏꯅꯃꯛꯇꯤ ꯑꯩꯈꯣꯏꯅ ꯗꯤꯇꯦꯜ ꯇꯧꯕ ꯉꯝꯖꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯦꯛꯁꯤꯃꯝ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯂꯥꯛꯏꯕ ꯑꯉꯥꯡ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯑꯣꯏꯕ ꯌꯥꯏ ꯅꯤꯁꯥ ꯆꯥꯔꯒ ꯊꯣꯔꯛꯄ ꯑꯣꯏꯕ ꯌꯥꯏ ꯑꯣꯟꯂꯤ ꯍꯦꯝꯂꯦꯠ ꯎꯞꯇꯕ ꯑꯣꯏꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯃꯇꯝ ꯃꯇꯝꯒꯤ ꯑꯦꯋꯥꯔꯅꯦꯁ ꯏꯅꯥꯎꯖꯥ ꯅꯣꯏꯁꯤ ꯍꯦꯝꯂꯦꯠ ꯎꯞꯁꯜꯂꯣ ꯅꯠꯇ꯭ꯔꯒꯅ ꯅꯣꯏ ꯁꯨꯃꯥꯏꯅ ꯗ꯭ꯔꯥꯏꯚꯤꯡ ꯇꯧꯕ ꯃꯇꯝꯗ ꯗ꯭ꯔꯥꯏꯚꯤꯡꯒꯤ ꯄꯤꯔꯤꯕ ꯅꯤꯌꯝꯁꯤꯡ ꯑꯁꯨ ꯀꯥꯡꯂꯝ ꯆꯨꯝꯅ ꯅꯣꯏ ꯆꯠꯄꯤꯌꯣ ꯑꯗꯨ ꯑꯣꯏꯔꯀꯥꯟꯗꯗꯤ ꯅꯣꯏ ꯁꯦꯐꯇꯤ ꯑꯣꯏꯗꯣꯏꯅꯤ ꯅꯣꯏ ꯁꯦꯐꯇꯤ ꯑꯣꯏꯕ ꯍꯥꯏꯕꯁꯤ ꯅꯣꯏꯒꯤ ꯐꯦꯃꯤꯂꯤ ꯍꯔꯥꯎꯒꯗꯧꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯤ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯑꯩꯈꯣꯏꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯊꯝꯖꯩ ꯑꯗꯣ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕꯗꯤ ꯔꯨꯜꯗ ꯌꯥꯎꯖꯕꯗꯣ ꯈꯤꯇꯪ ꯐꯣꯂꯣ ꯇꯧꯕꯤꯌꯨ ꯍꯥꯏꯗꯅ ꯔꯤꯃꯥꯏꯟ ꯇꯧꯖꯕꯅꯦꯅ ꯊꯝꯖꯒꯦ thank you so much sir thank you for your time sir ꯏꯆꯟꯁꯤꯡꯅ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅꯁꯨ ꯄꯩꯁꯥ ꯈꯥꯏꯕꯤꯔꯤꯀꯣ ꯁꯤꯁꯦ ꯀꯔꯤ ꯂꯝꯒꯤ ꯊꯥꯕꯜ ꯑꯣꯏꯗꯣꯏꯅꯣ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯑꯁꯥ ꯀ꯭ꯂꯕ ꯑꯣ ꯑꯁꯥ ꯀ꯭ꯂꯕꯁꯦ ꯀꯔꯤ ꯂꯝꯒꯤ ꯑꯣꯏꯗꯣꯏꯅꯣ ꯁꯤꯡꯖꯃꯩ ꯀꯣꯡꯕ ꯔꯣꯗꯀꯤꯀꯣ ꯍꯣꯏ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯀꯩꯅꯣꯁꯦ ꯉꯁꯤ ꯊꯥꯕꯜ ꯆꯣꯡꯒꯗꯣꯏꯁꯦ ꯀꯩ ꯅꯨꯃꯤꯠꯇ ꯑꯣꯏꯗꯣꯏꯅꯣ ꯃꯦꯇ꯭ꯔꯤꯛ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯇꯥꯡ 8ꯗ ꯆꯣꯡꯉꯒꯦꯅ ꯂꯦꯞꯄꯦ ꯑꯁꯦꯡꯕꯗꯤ ꯍꯨꯝꯅꯤ ꯆꯟꯕꯗ ꯆꯣꯡꯉꯦꯕ ꯑꯗꯣ ꯃꯦꯇ꯭ꯔꯤꯛ ꯂꯣꯏꯔꯒ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯐꯖꯅ ꯆꯣꯡꯉꯒꯦꯅ ꯌꯥꯝꯅ ꯑꯐꯕ ꯋꯥꯈꯜꯂꯣꯟꯅꯤꯀꯣ ꯍꯥꯏꯕꯗꯤ ꯑꯦꯛꯖꯥꯝꯗꯁꯨ ꯗꯤꯁꯇꯔꯕ ꯇꯧꯗꯕ ꯑꯃꯁꯨꯡ ꯍꯥꯏꯕꯗꯤ ꯑꯦꯛꯖꯥꯝꯗꯣ ꯂꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯦꯟꯠ ꯃꯌꯥꯝꯁꯤꯁꯨ ꯂꯣꯏꯅꯃꯛ ꯄꯨꯟꯅ ꯑꯦꯟꯖꯣꯏ ꯇꯧꯃꯤꯟꯅꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯀꯩꯅꯣꯅꯤꯀꯣ ꯑꯗꯣ ꯂꯩꯀꯥꯏꯁꯤꯒꯤ ꯏꯆꯜ ꯏꯆꯦ ꯉꯥꯛꯇ ꯑꯣꯏꯒꯗꯣꯏꯔꯦ ꯁꯤꯒꯤꯁꯦ ꯃꯥꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯝꯄꯦꯛ ꯇꯤꯚꯤꯅ ꯂꯥꯛꯏꯉꯩꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯌꯨꯠ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯌꯨꯠ ꯑꯃ ꯑꯣꯏꯅꯀꯣ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯤꯗ 2023ꯒꯤ ꯌꯥꯎꯁꯪꯒ ꯃꯔꯤ ꯂꯩꯅꯅ ꯀꯔꯤ ꯌꯥꯕ ꯄꯥꯎꯖꯦꯜ ꯄꯤꯕꯤꯅꯤꯡꯉꯤ ꯌꯥꯕ ꯄꯥꯎꯖꯦꯜꯁꯦ ꯈꯠꯅ ꯆꯩꯅꯗꯕ ꯑꯗꯨ ꯃꯉꯥꯏꯔꯦ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯁꯨ ꯍꯦꯟꯒꯠꯂꯦ ꯒꯥꯔꯤ ꯊꯧꯕꯁꯨ ꯇꯞꯅ ꯇꯞꯅ ꯒꯥꯔꯤꯁꯦ ꯀꯟꯅ ꯊꯧꯋꯦꯕ ꯑꯗꯨꯝ ꯃꯦꯟ ꯔꯣꯗꯁꯤꯁꯨ ꯒꯥꯔꯤ ꯀꯟꯅ ꯑꯗꯨꯝ ꯊꯧꯋꯦ ꯑꯗꯩ ꯂꯝꯕꯤ ꯂꯥꯟꯊꯣꯛꯄꯗꯁꯨ ꯌꯥꯝꯅ ꯀꯤꯖꯕꯗꯣ ꯑꯩꯈꯣꯏꯁꯦ ꯑꯗꯨ ꯑꯣꯏꯔꯦ ꯇꯞꯅꯁꯨ ꯊꯧꯍꯟꯅꯤꯡꯉꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯍꯟꯁꯤꯡꯒ ꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯖꯕ ꯃꯇꯝꯗꯀꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯀꯩꯅꯣ ꯇꯧꯖꯕꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯟꯖꯕꯁꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯣꯏ ꯃꯌꯥꯝꯅ ꯍꯥꯏꯔꯤꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯄꯥꯈꯪ ꯃꯆꯥꯁꯤꯡꯁꯦ ꯁꯤꯁꯦ ꯅꯍꯥꯟꯋꯥꯏꯒꯤ ꯃꯣꯏꯒꯤ ꯖꯦꯅꯦꯔꯦꯁꯟꯒꯤ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯃꯁꯥ ꯅꯥꯟꯅ ꯂꯥꯛꯏ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯖꯦꯅꯦꯔꯦꯁꯟꯗꯗꯤ ꯌꯥꯝꯅ ꯆꯃꯣꯠꯅꯔꯒ ꯂꯥꯛꯑꯦ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯆꯩꯕꯤꯔꯛꯄꯁꯨ ꯌꯥꯎꯋꯦꯕꯀꯣ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯏꯆꯟꯁꯤꯒꯤ ꯃꯣꯠꯇꯤ ꯀꯔꯤ ꯂꯩ ꯆꯃꯣꯠꯅꯕꯁꯦ ꯃꯣꯏꯗꯤ ꯒꯥꯔꯤ ꯑꯆꯧꯕꯗ ꯂꯣꯏ ꯂꯥꯛꯑꯕꯅꯤ ꯅꯥꯟꯗ꯭ꯔꯁꯨ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯋꯥꯗ ꯑꯗꯨꯝ ꯇꯧꯔꯝꯕ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯏꯆꯟꯁꯤꯡꯁꯤꯅ ꯀꯦꯔꯒ ꯂꯩꯗꯣꯏꯅꯦꯕ ꯑꯗꯨꯒ ꯃꯣꯏꯅ ꯐꯖꯅ ꯗ꯭ꯔꯦꯁꯤꯡꯗꯣ ꯐꯖꯅ ꯐꯣꯔꯃꯦꯜ ꯁꯦꯠꯇꯒ ꯂꯥꯛꯇꯕ ꯈꯣꯠꯇꯕ ꯃꯌꯥꯝ ꯌꯥꯎꯕꯗ ꯀꯔꯤ ꯐꯥꯎꯕꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯀꯩꯁꯨ ꯈꯟꯗꯦꯗ ꯃꯤ ꯂꯩꯖꯕ ꯁꯦꯠꯆꯕꯅꯦ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯀꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯋꯥꯟꯁ ꯑꯒꯦꯟ ꯐꯣꯔ ꯌꯣꯔ ꯇꯥꯏꯝ ꯀꯩꯗꯧꯕꯤꯔꯤ ꯄ꯭ꯔꯤꯌꯥ ꯊꯥꯔꯠ ꯁꯦꯝ ꯀꯥꯖꯩ ꯀꯩ ꯀꯣꯂꯦꯖꯇ DMꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯆꯟꯒꯤ ꯃꯤꯡꯗꯤ ꯑꯩꯅ ꯄ꯭ꯔꯤꯌꯥ ꯀꯧꯋꯦꯕ ꯏꯆꯟ ꯍꯧꯖꯤꯛ ꯀꯩꯗꯧꯕꯤꯔꯤ ꯑꯩ ꯅꯔꯁ ꯑꯣꯏꯔꯤ ꯀꯗꯥꯏꯗ ꯔꯥꯖꯃꯤꯗꯤ ꯔꯥꯖꯃꯤꯟꯗꯤ ꯑꯗꯣ ꯉꯁꯤꯁꯤꯗꯤ ꯑꯣꯐ ꯂꯩꯕꯗꯤ ꯃꯥꯜꯂꯦꯀꯣ ꯏꯆꯟꯒꯤ ꯑꯣꯏꯅ ꯇꯥꯔꯨꯕ ꯑꯗꯨꯒ ꯍꯜꯂꯛꯑꯒ ꯌꯥꯎꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯦꯗꯤꯀꯦꯜ ꯄ꯭ꯔꯣꯐꯦꯁꯟꯁꯤꯗ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗꯀꯣ ꯏꯆꯟꯁꯨ ꯌꯥꯝꯅ ꯆꯤꯜꯂꯝꯒꯗꯕ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯌꯥꯎꯁꯪꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯤꯗꯤ ꯀꯥꯏꯗꯕꯤꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯝ ꯄꯨꯟꯅ ꯑꯦꯟꯖꯣꯏ ꯇꯧꯕꯤꯔꯝꯕꯁꯦ ꯑꯦꯁ ꯑ ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯑꯦꯁ ꯑ ꯅꯔꯁ ꯑꯦꯁ ꯑ ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯤꯗ ꯀꯔꯤ ꯃꯦꯁꯦꯖꯇꯤ ꯄꯤꯕꯤꯅꯤꯡꯉꯤ 2023ꯒꯤ ꯌꯥꯎꯁꯪꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯐꯕ ꯅꯨꯡꯉꯥꯏꯕꯗ ꯑꯣꯏꯔꯁꯅꯨ ꯍꯟꯗꯛ ꯆꯍꯤ ꯑꯅꯧꯕꯁꯤꯅ ꯂꯥꯛꯄꯁꯤꯗ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯏꯆꯟꯒꯤ ꯃꯤꯡ ꯑꯝꯇꯪ ꯈꯪꯖꯍꯧꯒꯦ ꯀꯟꯆꯟ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕꯤꯔꯤ ꯀꯥꯟꯆꯟ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖꯇ ꯐꯥꯔꯁ ꯁꯦꯃꯤꯁꯇꯔꯗ ꯐꯥꯔꯁ ꯁꯦꯃꯤꯁꯇꯔ ꯀꯥꯗ ꯉꯥꯏꯔꯤꯕ ꯀꯣꯂꯦꯖ ꯀꯥꯔꯤꯕ ꯍꯧꯖꯤꯛ ꯀꯣꯂꯦꯖꯀꯤ ꯕ꯭ꯔꯦꯛꯁꯨ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯏꯆꯟ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑ ꯚꯦꯔꯤ ꯋꯥꯔꯝ ꯍꯦꯄꯤ ꯍꯣꯂꯤ ꯍꯥꯏꯖꯒꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ
ꯃꯤꯡꯒ ꯂꯩꯐꯝ ꯑꯝꯇꯪ ꯍꯪꯗꯣꯛꯄꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯀꯦꯅꯦꯗꯤ ꯁꯔꯃ ꯂꯩꯀꯥꯏ ꯑꯁꯤꯃꯛꯇꯗꯩꯅꯤ ꯕ꯭ꯔꯍꯃꯄꯨꯔ ꯑꯔꯤꯕꯝ ꯂꯩꯀꯥꯏ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕꯁꯤꯅ ꯍꯥꯏꯕ ꯇꯥꯔꯦ ꯃꯅꯤꯄꯨꯔꯒꯤ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯁꯤꯗ ꯎꯗ꯭ꯔꯤꯕ ꯁꯤꯒꯨꯝꯕ ꯏꯚꯦꯟꯠ ꯑꯃꯈꯛ ꯇꯧꯕ ꯊꯦꯡꯅꯖꯩꯌꯦꯕꯀꯣ ꯁꯤꯒꯤ ꯏꯚꯦꯟꯠꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯁꯝꯂꯞꯅ ꯍꯥꯏꯕꯤꯌꯨꯅꯦ ꯌꯥꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯆꯥꯛ ꯊꯣꯡꯕ ꯐꯕ ꯍꯥꯟꯕ ꯍꯥꯎꯕ ꯀꯩꯅꯣ ꯍꯥꯎꯁꯨ ꯍꯥꯎꯕ ꯐꯁꯨ ꯐꯕ ꯍꯥꯟꯕꯁꯨ ꯇꯥꯟꯅꯕꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯥꯍꯃꯟ ꯀꯨꯟꯅ ꯆꯥꯛ ꯊꯣꯡꯕ ꯁꯦꯕꯥꯔꯤ ꯃꯌꯥꯝ ꯑꯃꯅ ꯀꯨꯟꯅ ꯁꯦꯕꯥ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯐ꯭ꯂꯦꯛ ꯃꯔꯤ ꯂꯩꯔꯤꯁꯦ ꯄꯅꯥ ꯃꯔꯤ ꯊꯣꯛꯅ ꯈꯥꯏꯖꯩ ꯁꯤꯗꯒꯤ ꯄꯅꯥ ꯑꯃꯃꯝꯗꯩ ꯃꯤ ꯃꯉꯥ ꯂꯧꯈꯠꯂꯒ ꯃꯗꯨꯗ ꯑꯊꯣꯏ ꯑꯍꯦꯟ ꯇꯥꯟꯅꯕꯅꯦ ꯑꯗꯨꯒꯤ ꯄꯣꯠꯁꯤꯅꯤ ꯉꯁꯤ ꯐꯪꯖꯔꯤꯁꯦ ꯑꯩꯈꯣꯏꯅ ꯀꯔꯤ ꯃꯊꯦꯜ ꯂꯨꯀꯣꯏꯅ ꯐꯪꯕꯤꯔꯤꯁꯦ ꯉꯁꯤꯒꯤꯁꯦ ꯈꯦꯆ꯭ꯔꯤ ꯑꯃꯅꯦ ꯎꯇꯤ ꯊꯣꯡꯕ ꯑꯃꯅꯦ ꯀꯥꯡꯃꯦꯠ ꯅꯠꯇ꯭ꯔꯒ ꯏꯔꯣꯝꯕ ꯑꯃꯅꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯊꯦꯜ ꯑꯍꯨꯝꯅꯤ ꯇꯧꯖꯔꯤꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯌꯥꯎꯁꯪꯒꯤ ꯑꯈꯟꯅꯕ ꯃꯊꯦꯜ ꯃꯆꯠ ꯑꯃ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯀ꯭ꯂꯕꯁꯤꯅ ꯁꯤꯟꯕꯤ ꯂꯥꯡꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯕꯥꯃꯣꯟ ꯂꯩꯀꯥꯏꯗꯁꯨ ꯂꯩꯕꯅꯤꯅ ꯍꯥꯏꯕ ꯇꯥꯔꯦ ꯕꯥꯃꯣꯟꯁꯤꯡꯒꯤ ꯀꯔꯝꯕ ꯕꯥꯃꯣꯟꯅ ꯀꯌꯥꯝ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯈꯨꯠ ꯁꯥ ꯍꯩꯕꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯀꯣꯝꯄꯤꯇꯤꯁꯟꯅꯦ ꯍꯥꯏꯖꯒꯦ ꯁꯤꯒꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯀ꯭ꯂꯕꯁꯤꯕꯨ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝꯅ ꯆꯥꯎꯈꯠꯄ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯁꯨ ꯐꯣꯡꯗꯣꯛꯆꯔꯤ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯏꯝꯄꯦꯛ ꯇꯤꯚꯤꯅ ꯂꯦꯡꯕꯤꯔꯛꯇꯨꯅ ꯑꯁꯤꯒꯨꯝꯕ ꯄꯣꯠ ꯉꯁꯤ ꯄꯥꯡꯊꯣꯛꯆꯔꯤꯕ ꯏꯚꯦꯟꯠ ꯑꯁꯤꯕꯨ ꯀꯚꯔꯦꯖ ꯇꯧꯕꯤꯔꯛꯇ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯏꯝꯄꯦꯛ ꯇꯤꯚꯤꯅ ꯌꯥꯎꯁꯪꯒ ꯃꯔꯤ ꯂꯩꯔꯦꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯃꯤꯌꯥꯝꯗ ꯄꯥꯎꯖꯟꯗꯕꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯕꯥꯃꯣꯟ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯆꯪꯖꯔꯨꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯁꯛꯅꯥꯏꯔꯕ ꯑꯗꯨꯒꯨꯝꯕ ꯄꯔꯁꯅꯦꯂꯤꯇꯤ ꯑꯃꯒ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯔꯛꯏ ꯃꯤꯌꯥꯝꯒꯤꯅ ꯗꯨꯔꯖꯣꯙꯣꯟ ꯑꯩꯈꯣꯏꯒꯤꯅ ꯀꯀꯥ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔ ꯃꯍꯥꯛꯀ ꯉꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯖꯒꯦ ꯀꯀꯥ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏꯒꯤ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯁꯣꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤꯒ Thank you very much. ꯑꯗꯨꯒ Impact TVꯕꯨ Young Development Sports Committee ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯍꯃꯄꯨꯔ ꯑꯔꯤꯕꯝ ꯂꯩꯀꯥꯏꯗ ꯁ꯭ꯄꯣꯔꯠꯁ ꯄꯥꯡꯊꯣꯛꯆꯔꯤꯕ ꯐꯤꯜꯁꯤꯗ ꯌꯥꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯀꯥꯗꯣ ꯑꯩꯈꯣꯏꯒꯤ ꯌꯪ ꯗꯦꯕꯂꯞꯃꯦꯟ ꯁ꯭ꯄꯣꯔꯠꯁ ꯀꯃꯤꯇꯤ ꯍꯥꯏꯔꯤꯁꯦ ꯁꯤꯒꯤ ꯀ꯭ꯂꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤꯁꯨ ꯌꯥꯝꯅ ꯆꯪ ꯊꯣꯛꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯑꯃꯈꯛꯁꯨ ꯁꯦꯝꯕꯤꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯛꯆꯕ ꯃꯇꯝꯗꯁꯨ ꯌꯥꯝꯅ ꯌꯨꯅꯤꯛ ꯑꯣꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯈꯛꯁꯨ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯀꯔꯤ ꯑꯁꯤ ꯅꯠꯇꯕ ꯀꯔꯤ ꯏꯚꯦꯟꯠꯁꯤꯡꯅꯣ ꯌꯪ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯀ꯭ꯂꯕꯁꯤꯅ ꯑꯩꯈꯣꯏꯅ ꯌꯥꯎꯁꯪꯒꯤꯗꯃꯛꯇ ꯈꯨꯗꯣꯜ ꯇꯝꯕꯤꯔꯤꯁꯦ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯍꯥꯏꯕꯤꯌꯨ ꯇꯁꯦꯡꯕꯗꯤ ꯌꯥꯎꯁꯪꯒꯤ ꯇꯣꯉꯥꯟꯕ ꯃꯃꯥꯡꯗ ꯂꯩꯔꯝꯕ unwanted elementsꯤꯡ like ꯑꯕꯤꯔ ꯇꯩꯅꯕ ꯀꯌꯥ ꯑꯩꯈꯣꯏꯒꯤ ꯑꯦꯗꯚꯥꯏꯖꯦꯕꯜ ꯑꯣꯏꯗꯕ ꯑꯗꯒꯤ ꯏꯁꯤꯡ ꯍꯩꯖꯤꯟꯅꯕ ꯂꯝꯕꯤꯗ ꯊꯧꯔꯤ ꯊꯠꯂ ꯄꯩꯁꯥ ꯍꯦꯟꯃꯟꯕꯒꯨꯝꯕ ꯑꯗꯒꯤ ꯅꯤꯁꯥ ꯄꯁꯥ ꯆꯥꯁꯜꯂꯒ ꯃꯤ ꯈꯠꯅꯕ ꯐꯨꯅꯕ ꯑꯗꯒꯤ ꯃꯣꯇꯣꯔ ꯕꯥꯏꯀꯤꯡ ꯀꯔꯤꯗ ꯑꯦꯛꯁꯤꯗꯦꯟ ꯄ꯭ꯔꯣꯟ ꯑꯣꯏꯕ ꯀꯩꯗꯧꯕꯁꯤ ꯃꯗꯨ ꯑꯩꯈꯣꯏꯅ ꯏꯒꯅꯣꯔ ꯇꯧꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯒꯤ ꯑꯉꯥꯡ ꯃꯆꯥ ꯖꯨꯅꯤꯌꯔ ꯂꯦꯚꯦꯜꯗꯒꯤꯅ ꯁꯤꯅꯤꯌꯔ ꯁꯤꯇꯤꯖꯟ ꯐꯥꯎꯒꯤ ꯂꯦꯚꯦꯜꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯍꯣꯜꯁꯝ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯃꯣꯇꯤꯞꯇ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯁꯦꯝꯕ ꯃꯃꯤꯡꯅ ꯁ꯭ꯄꯣꯔꯠꯁ ꯃꯤꯠ ꯍꯥꯏꯖꯔꯁꯨ ꯁ꯭ꯄꯣꯔꯠꯁꯀꯤ ꯏꯚꯦꯟꯠ ꯑꯗꯨꯝ 100 ꯃꯤꯇꯔ 100 ꯃꯤꯇꯔ 200 ꯃꯤꯇꯔ ꯔꯦꯁꯁꯨ ꯑꯗꯨꯝ ꯌꯥꯎꯕ ꯐꯨꯠꯕꯣꯜ ꯌꯥꯎꯕ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕ ꯀꯤꯡꯁ ꯗꯤꯖꯥꯌꯔꯒꯨꯝꯕ ꯀꯜꯆꯔꯦꯜ ꯕꯦꯖ ꯑꯣꯏꯕ ꯑꯗꯒꯤ ꯊꯥꯕꯜ ꯆꯣꯡꯕ ꯀꯝꯄꯤꯇꯤꯁꯟꯒꯨꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ 8 ꯃꯤꯅꯤꯠ ꯑꯗꯒꯤ ꯀꯨꯏꯖ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯥꯏꯕꯁꯤ ꯑꯌꯥꯝꯕꯅ ꯑꯦꯟꯇꯔꯇꯦꯅꯤꯡ ꯀꯣꯃꯦꯗꯤꯌꯁ ꯑꯣꯏꯕ ꯏꯂꯤꯃꯦꯟ ꯉꯁꯤꯃꯛ ꯑꯩꯈꯣꯏ ꯏꯝꯄꯦꯛꯅ ꯊꯦꯡꯅꯕꯤꯔꯤꯕ ꯆꯥꯛ ꯊꯣꯡꯕ ꯀꯝꯄꯤꯇꯤꯁꯟꯁꯤ ꯑꯩꯈꯣꯏꯒꯤꯁꯦ ꯄꯅꯥ ꯃꯔꯤ ꯂꯩ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯅꯔꯁꯤꯡꯍ ꯄꯥꯎꯅꯥ ꯊꯪꯒꯥꯜꯂꯦꯅ ꯃꯁꯤꯒꯤ ꯄꯅꯥ ꯃꯔꯤꯁꯤꯒꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯈꯥꯏꯗꯣꯛꯈ꯭ꯔꯕꯅꯤ ꯊꯥ ꯑꯃꯒꯤ ꯃꯃꯥꯡꯗꯒꯤ ꯕꯥꯏ ꯂꯣꯇꯔꯤ ꯇꯧꯔꯒ ꯄꯅꯥꯔꯨꯁꯤꯡꯁꯤ ꯈꯥꯏꯗꯣꯛꯑꯒ ꯄꯅꯥ ꯂꯥꯛꯄꯤ ꯊꯝꯃꯒ ꯃꯗꯨꯒꯤ ꯌꯥꯝꯅ ꯀꯤꯟ ꯀꯣꯟꯇꯦꯁ ꯌꯥꯝ ꯇꯥꯏꯠ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀꯣꯝꯄꯤꯇꯤꯁꯟꯁꯤꯡꯁꯤꯗ ꯃꯥꯔꯀꯤꯡ ꯇꯧꯔꯒ ꯍꯌꯦꯡ ꯑꯗꯨꯒꯤ ꯃꯥꯔꯛ ꯇꯦꯂꯤꯗꯨꯗ ꯑꯩꯈꯣꯏꯅ ꯇꯤꯝ ꯆꯦꯝꯄꯤꯌꯟ ꯔꯅꯔꯁ ꯑꯞ 3rd ꯄꯣꯖꯤꯁꯟ 4th ꯄꯣꯖꯤꯁꯟ ꯑꯁꯤ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯔꯒ ꯍꯦꯚꯤ ꯀꯣꯝꯄꯤꯇꯤꯁꯟꯅꯦꯕ ꯑꯩꯈꯣꯏꯒꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯡꯕꯅꯤ ꯑꯗꯨꯅ ꯏꯚꯦꯟꯠꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯀꯔꯤ ꯍꯥꯏꯗꯧꯅꯣ ꯀꯔꯝꯕꯗꯒꯤ ꯍꯦꯟꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯍꯥꯏꯗꯧꯅꯣꯗꯣ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯦ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇꯅꯤ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯅ ꯇꯥꯖꯕ ꯃꯇꯝꯗ ꯌꯥꯝꯅ ꯃꯃꯤꯡ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯀ꯭ꯂꯕ ꯑꯃꯈꯛꯅꯤ ꯍꯥꯏꯅ ꯇꯥꯖꯒꯦ ꯀꯀꯥꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯅ ꯈꯪꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯀꯀꯥꯒꯤ ꯁꯥꯏꯠ ꯑꯃꯁꯨꯡ ꯀ꯭ꯂꯕꯁꯤꯒꯤ ꯁꯥꯏꯠ ꯕꯥꯃꯣꯟ ꯂꯩꯀꯥꯏ ꯑꯦꯖ ꯑ ꯍꯣꯜ ꯀꯣ ꯀ꯭ꯂꯕꯁꯤꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯅ ꯌꯥꯎꯁꯪꯒꯤ ꯄꯥꯎꯖꯦꯜ ꯈꯤꯇꯪ ꯄꯤꯕꯤꯌꯨꯒ ꯌꯥꯎꯁꯪꯁꯦ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯑꯣꯏꯕ ꯑꯩꯈꯣই ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯏꯕꯨꯙꯧ ꯄꯥꯈꯪꯕ ꯅꯨꯡꯗꯥ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯄ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯅ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯅꯨꯡꯗ ꯃꯌꯥꯝ ꯂꯩꯔꯤꯕ ꯌꯨꯝꯗꯨꯒꯤ ꯃꯅꯨꯡꯗ ꯑꯉꯥꯡ ꯎꯅꯕꯁꯤ ꯃꯥꯡꯉꯤ ꯀꯥꯏꯅ ꯃꯩꯇꯩꯒꯤ ꯊꯥꯖꯅꯕ ꯑꯃ ꯂꯩꯔꯝꯃꯤ ꯇꯣꯉꯥꯟꯕ ꯁꯪ ꯑꯃ ꯁꯥꯔꯒ ꯌꯥꯑꯣꯡ ꯁꯪ ꯍꯥꯏꯅ ꯁꯪ ꯑꯃ ꯁꯥꯔꯒ ꯃꯗꯨ ꯏꯕꯨꯙꯧ ꯄꯥꯈꯪꯕꯁꯤ ꯇꯥꯏꯕꯪ ꯐꯥꯎꯈꯤꯕꯅꯤ ꯍꯥꯏ ꯑꯗꯨꯒ ꯃꯗꯨꯒꯤ ꯁꯪꯗꯨ ꯃꯩ ꯊꯥꯈꯤ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯑꯃꯥꯡꯕ ꯁꯪꯅꯦꯅ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯂꯧꯔꯒ ꯌꯥꯑꯣꯡ ꯁꯪꯗꯒꯤ ꯌꯥꯎꯁꯪ ꯑꯣꯏꯔꯛꯈꯤꯕꯅꯦꯅ ꯑꯗꯨꯃꯥꯏꯅ ꯊꯥꯖꯅꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯣꯟꯅ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨꯒꯤ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯒꯧꯔꯥꯡꯒ ꯃꯍꯥꯄ꯭ꯔꯚꯨꯒꯤ ꯕꯤꯂꯤꯞ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯒꯧꯔꯥꯡꯒ ꯃꯍꯥꯄ꯭ꯔꯚꯨꯁꯤ ꯂꯝꯇꯥꯒꯤ ꯊꯥꯅꯤꯜ ꯅꯨꯃꯤꯠꯇ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯇ ꯇꯥꯏꯕꯪ ꯐꯥꯎꯈꯤꯕꯅꯤ ꯅꯕꯗꯤꯞ ꯙꯥꯝꯗꯀꯣ ꯑꯗꯣ ꯃꯗꯨ ꯅꯤꯡꯁꯤꯡꯉꯒ ꯑꯩꯈꯣꯏꯅ ꯉꯁꯤꯗꯤ ꯍꯣꯂꯤ ꯐꯦꯁꯇꯤꯚꯦꯜꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯁꯛ ꯑꯃ ꯑꯣꯏꯅ ꯂꯥꯛꯑꯦ ꯑꯗꯣ ꯂꯥꯛꯏꯕ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕꯗꯤ ꯃꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯑꯣꯡ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯑꯃꯒ ꯃꯣꯠ ꯃꯥꯟꯅꯗꯕ ꯅꯠꯇꯕ ꯃꯩꯇꯩꯒꯤꯅ ꯑꯗꯨꯅꯤ ꯍꯤꯟꯗꯨꯒꯤꯅ ꯑꯗꯨꯅꯤ ꯑꯗꯨ ꯅꯠꯇꯕ ꯃꯗꯨꯒꯤ ꯑꯄꯨꯟꯕ
jansin tosinaraba yam phajaba masak ama madu sporting event aduga entertainment yauba mayam punna family oiba competition friendly oiba competition da matam numit mangani se akoina masibu celebrate tauba adu madu waraba manipur ni akoi economically am backward oidi aduna akoi sahi inda nuai na bagi matam se phangde awaba ngakta numit mangani se akoi punna amat toibi spirit ta sporting spirit amada yam nuai ba entertaining oiba numit mangani lenmin na kiba haibse mapam khuding makta manipuri mapam khuding makta madu oresino haibisi youth club Brahmapur aduga asina create tawiriba young development sports committee Brahmapur adu mekaigi taseng na pamjaba yamna thamoi dagi pijaba wisna. Thank you so much, God. Thank you so much for your time.